A very good evening. Northeast window gi dialogue swimming tavi punamakpo han mamakta da dongi host. HEEYAI LEIMA tungramna punamakpo taram nok chabagaloina na ikok nona kurumjari. Ngasi Northeast window na kugi Manipur gi tongan ba issue da kana naine dana kugi lakchari ba dongba platform da yamna tongan ba oiba topic amakak ekoi miyam da hozik ekoi laiba khunai sida tangai phadana yamna maru oiba khangdaba yadaba khara ekoi masi khanghanjana bugidamta hariba khogi akhannaba ngasigi topic asi pukachariba topic asi makhogi Naoriya Phullo gi Phidam Amadi Manipuri gi Khunai hariba topic asini masida khogi tongan ba panelist ahumna saruk yabiduna hariba topic asida masa gi oiba warol kaya ama thambigani ahanba maktada ai khogi ngasigi panelist ahum sakaminga konana taksabui tanja dong tang mayang phamda thamjage ahanbada khogi oja ningthau khongjam CHAOBA khogi managing trustee LAININGHAN trust SOIBHAM laikai ahanba maktada oja CHAOBA taram nokjari ani subada khogi oja as BHUBOL political analyst oja BHUBOL pusu taram nokjari ahum subada khogi oja Dr. and associate Dr. N. SANATOMBA Associate Professor Manipur University Oza SANATOMBA Basu Taram Nokjari Ngasi Koigi Tangai Padana Koi Kana Nabada Yamna Maruiba and Haina Koi Kalagam Yamda Pukachariba topic Naoriya Phullo gi Phidam Amadi Manipuri Khunai Hariba topic Asida Koi Wahong to Koina Hariba topic Asigi Tentakpa Samlakpa Warol Karakachiktam Tamjage Adumakpu Kogi Hariba topic si Yamna Nungaigadaba Mana Kogi Hauki Batang Taraga Mangasi Makta Koi Pangtuk Jagadabani Adumakpu Kitang Koi Kudong Chadaba Kara Laibana Maramoraga Koi no Manini John Tazaraga Hariba topic as Koi Kana Jabani Masida Miam the Tamjaning Bawapandi Kogi Chamaga Kuntraga Nipan Suba Mapukumoni, Quigi Layoi Kraba, Quigi Naoriya Phullo gi. Hariba Quigi Naoriya Phullo gi, Matangsi Qui Manipurgi, Sanamahi Lining, Hodokiba, Adugumlava Mishak Amani, Irol Iek, Dharmagi Shak Shon, Dharma Sak Shonba, Iho Hodoamba, Lishingama Chamaban, Kuntrada, Apopa Marup Haina Linkatuna, Ngasi Paubat, Tatana Lagli, Mapung Oiba. Ariba Puya Amadi, Lyric Sing, Iramba, Dumba, Layoi Kraba, Quigi, Ahalamakakni, Mahagna, Manipurgi Khunai, Amadi, Mahagna Tauramba, Tabak Tauram Singda, Koina Kari, Phidam Ningai Oi, Aduga Tangai Padana, Hauzik Lairiba, Naharol, Inkalaiba Quigi, younger generation Singsida. Magi mana chatlamba lichat magi paringoy na chat pada magi significant singje koi khangmin nasi hariba topic asiga mari leina ba han ba wahangsi ay koi ge oja ningthau khongjam CHAOBA da lakjage yam nungai je hariba koi ge topic asida koi ge oja humna isagi mamal yamlaba matam khara khajik kaithok piduna topic asibu tongan ba warol thambi gani habagi wakalon da Northeast window bu support taw bibagi damakta su hanna oja humbu Northeast window gi mai kai dagi thagat papong dokchari oja CHAOBA da ina lakchaning basi oja khogi nahan tang taraga mangasi akhogi layoi kharba akhogi oja Phullo gi chahi chamaga kunthraga ni pan suba mapok kumon adubu khoi hariba topic asidi numit kitang thengdana pangthoi adubu khogi oja se hojiksu khogi LAININGHAN gi teaching si gi matangda miyam da hena khogi pakthok chakthok hanbagi maruiba thaudang chu ojana lobiri mduda natana LAININGHAN gi trustee gi thaudang chu ojana lobiri masida oja akhoi hauji hawala iba younger generation even akhoi phawa hariba khogi layoi khraba khogi Naoriya Phullo gi matangsi yamna mamutana mahakna kari leiram laurammi kari mahakna khogi khunai sigi damakta lauramba singsi gi matang si khoi kayamunna khangde duna khoi hawala iba na ha sing da su hena khogi layoi khraba pabung Haigadra Hogi Oja Naoriya Phullo si Kanano Karino Habesgi Matang Sima Aina Tamjabadu Yamna Mapung Pade Hogi Oza Namtang Mapung Pana Tambiragadi Hen and Wai Jagani Zangtang Tambio. I am the Kill Sandra, Mayama Kangiriba, Magna Iramba, Manipuri, Ariba Manipuri Site, Itihas, Sidege Lokalaga, LAININGHAN Kanano, Habesia, Simatang
saktak sake mang nei ramba khoi ge Beijing se sam talas subada ariba manipuri sahitya itihas ki sida haidi se he learning tho khagem bawo haidi khagem meaning tho ge hak tak ta haibidi 16th century da maduda iramba se mana hairi bese napok ahum lak subagi hak tak ta Maitegi pari puri kibik pu mangagadabne sakcha pijet ama tayragadabne umang lai mapan mak thirarwaye tawro tawbren khakparon asi kibik ki iratsu hondok lagadabne mitegi khubam manglagadabne haibina jingbase hairaga aduga masidai kitang samjalaga haijarakke hairiba sigi matungda tulai mayam pairakadabne Kango mana amarak hanjilaglabadi he khagemba napok amarak phaure nangna bamongi lai tin tan doktuna tubi nayon chong phauraga laiden phanang mai da tongna mitei lamchat ariba hanjilagadabane nongchup lamgi sagei aribana tinthok lai thong khangna nongdom nongkhai biragadabane mitei lamchat ariba amurak hanjilagadabane adugi makha tarpada mo hairi se ingen thawan tha animakta sagai salai taret makna magi khubamda hanjanba horagadabane haibasigi matangda aina samna haira jarabada laininghani ibungo sina makna pokhiba mafam se 1888 sida akogi jaribon gi laisam kun mayai lekaida hairibase mana sage puyada hairamba nongchublamgi sage ariba hairise akogi imphal sidegi jaribon se nongchup chapsana tai aduna hairiba mafam sida mahak se pokre adui mathang da mukari haire ingen thawan tha ani makta sagai salai taret magi khubam da hanjin ba horaga dabane hairiba matang sida laininghani bungo se thawan tha da pui aduga thawan tha ge akogi mana poi bese thawan ge taret ni konba aduga akoi sida chana badana kunni thoini pan bahine sane aduga mahakna leigidabana ingen gi taruk ni pan ba sida mahak leigide 1941 da chawrakba apokpa marup lingkhalaba matungda mahakna tawromiba thabak singsige masige jenguraga aikoi hujiki matamda mayam singsina laininghani buna tawromiba thabak singse karino hana akoina thijeruba matamda se akoi puari gi matak khajtang haigacharaga 17th century da pamhaibana akoi ge phamban tonge 1709 da aduga mahakna akoina phangjabada laininghani buna ibiramba puya ge matungina lising ama champan kun mapan sida mitegi puya mayam che mai thai do sigi mamangda muk laininghani buna da mahakna phangiba Mangna iramba record ki matungina akhoi gi ining thau pamhaimina panba matam sida santadas gosai se lae mitere wakta laaba matung sida mahakna abedi makoi gi mari se mahakna ining thau hoji hairiba 1709 sida ningtho pamhaibada mana ningtho oiraba matungda aikogi pamhaibada mana pamhaibasina aikogi hoje hariba santadas gosai sida ma laiming lore marks mai guru oire the guru sin hangi maharaj nokoigi lam sida mi se siraga kamai tawi hena ining tho akhoi gi di guruji akhoi gi di mi se siraga loina leiron challe adu ni noi lepak se mange aduna adu de kamai taruga phani guruji na ma makut lonara hangbasida adu di nokoi gi sigiba phumgiba mayam se masi loina phukto aduga madugi sigiba mayam dugi lu mayam se masi phukto ga Ningthi Torian the Loina Tada Lona, I Samjarabnico. Tada Halle. Haribse,
LAININGHAN irambagi puya mai thabase gi na 1929 ni hojiki adugi sahi mari manga se manung sidani hai base thada baloiraga sigi matung da mung hange ningthau nakoi gi leipak ta karamba mayek na chanabage madu amtu yenge na puya puthoga utle ningthau nakoi gi chanari ba puya sidi masidi lai gi mayek aseng mani si seasonaraga de noi na sada laithung lena po ni adu si seasonar adu kamai to fagani guru ana haibasida 1729 se masida puya mayam se ningthogi konungda pokhal halaga maruda mai thara ba matung sida manamu haire adu dinga sidagi hongna nakoigi lam sida mioi bese siragadi hairiba puya mai thari basimaina mi puna makse mai thagadabni adu oiragadi nakoigi lana thau abedo lan ba haibedo oirani sargati haibedo oirani aduga siriba mi dugi lu machet mamam marai ba ke lu machet mamam lauraga madubu ganga turengi mapande leiriba laifam mayam kasi gaya mathura brindavan haridwar na singba mayam se masida thadaroidana masida su akogi paipu ge lu mayam se hairiba laifam sida mayam thadare aduna maram oiraga aina haijaningi bese 1819 da awagi nikthi torenda thadarubana 1819 da ekoi mitei lebaga manipur sigi leiriba mayam se loine sehi tarer khuntae aduga somdana asigi matungda jigi puya mai thaba se 1729 sida thagriba the Puriba, Ipai Pu Mayam, Sigi Lu Mayam se, a som the Lang Hubase, Sinamaram Oiraga. A koi se, Hujik se, Migi Minai win a lady bra. Hai Besigi, Wakalama, Ansing the Pui, LAININGHAN Ibu, the Su, Madugi, Mong, the Larishing se, Ibirami. And Aina Hygienic is there. A koi Puna Aina, LAINING Lamigi, Wamnasade, Masigi se, Yaragadi. Akwina mapan lamda migi lamda ipaipu ki event singi ibudau singi lauriba lining lambine na atopa sapmanaba sida saliba hindu lining sigi atopa lamgi lining si sali adubu makoina kaidongida hairiba akoigi laibaki saru lauraga laifamda thadaba se tawnade aduna masi tawdamana phagadra akoigi jaifaba oigadra haibase makhanjai aduga loinana ayakna LAININGHAN ibungogi akoigi mahakse kanano haina sakta padai huji ama akoigi kaibrol poyada ibudau langol lokoina iramba sigi matungina huji haijagre matang daina haijaningi se LAININGHAN ibungo se kanano haibase mana iramba LAININGHAN ibuna iramba sereng mateng matang haijarake akoigi tengban bagi manungda taibang panba mayamni numit lising suriye ipuroi ki kumaini thana singba apanba thawai misak mayamni numit ama thokpamda leipak ama leibani leipak masing khudingda taibang panba leibani masing makha naidana ipuroi na semani ipuroi means apokpa punam akoi ipu matang ipudho aroiba ipuroi apokpa tuna sembani aduna huji hairiba Taman lain thole pau se mana apoko maru link matamda hade round about 95-6 years sure adugi mamang da scientist na hujik India ge scientist na mase discover tawre haibadi akoi ge galaxy leiriba akoi ge malem se sigi tongan ba galaxy amada akoi na malem sina chawriba saruk sigi ani makhai hena chawba akoigi scientist the putho discover tawbire aduda ahing ba porsu leire hinge hana haire adu hairabanina akoigi LAININGHAN ibungo se laipok ni mangna tawrumi mayam se karino haibase aduna mayam da ina haijeningi bese LAININGHAN ibungo na iramba lairik singche akoigi trust soibam laikaida marang kaina lei base apamba mi puna makna mathau taraga so koina hongna sang ahantran thoidagi akoi jathang laujaraga akoi makari kari tawgudaba lairik sing do koi don pijage mayam puna mak masigi hairiba LAININGHAN ibungo na iramba tengban uncho lain thau leibau aduga loinana
aham jathang hariba larik ani sidi hoji hauraiba naharon singna jamna mathongni masi pabiraga masi nainabiraga aikoi mitei se mitei oine hingsi ima lona thabak thorom kudimak ta tausi aduga aigi ima lebak se masi akoi nungsigedabani aigi ima lebak nungsidana kanana nungsibiraduno aigi ima lon se londana kanana lonbiraduno thabak thorom kudimak ta ima lona tausi haibase si haijaraga ai ahambagi raun se pothajari Jerioza ai makha chathajaboina yoza sanatomba dalakchige oza sanatomba nakalama romda khigi sum thamoida phaujaba haitare khigi manipur haibe imale pakang leipak sida tariba phurup se tongan tongan ba phurup kunthra ga manga dagi hena tariba aduga khigi puwari da ising ani hena wari leijaraba duguna ba lamdam amakhakne masida amuksu haiba khigi meitei sina khigi population da majority oiba oidabagi wana tabada miyamna dumak khoi big brother gi role ama khaksu lawraga lai adumak pu majority oi hairaga su akhoi se yan ba itot heto san ba itei san ba sima adum tawi nakalama romda khoi muslim ichinnaw gi su adumak every yumthong khuding gi khoi quran ji adum lei christian dharma chatpagi su bible ji adum lei aduga khoi gi na puyasi ngasai khoi ojana panbiba lising amaga chama kapan kun gama panda puya mai thagi basidagi ngasi bhawa khoi gi puyase kari haini tasan bangam dadana puyada hawlei bangang singsina haidi migina magi dharma magi chatna loncha tawgadaba thabak thoram singse ngasai gi secret book si mapung phana pabana maram orakanda masagi lining laishon dharma sida su attachment se automatic spiritually emotionally lay haiba adubu lising amaga chamapan kunga mapan dagi thagi bapuya do ngasi chapchana iche akoi thok troza bible macha macha pocket bible kaina pae badu sumain tawdana khoigi high riba khoigi layoi khraba Naoriya Phullo na di Changjan tongan bahiram kayada khoi mitei si mutkidanaba mitei se kannaba khoi irol iek inat lining se mutkidanaba tawrga su lising amaga chamapan kun ga mapan da thagi puya si ngasi lising amaga chatret kun ga mapan adu yam sathi na kuirabane adu sida akhoi gi hogalai ba naha sing sina akhoi gi yam maru oiriba puya si oja khoi bobu munna khangdeba ado hawgalaiba naha singsidi manipur gi history khoi haipet khang pura khangdaba sina maram orakanda nongmagi akhoi gi lairiba big brother gi role lawe harga su mitai ji ito sanba itei bagi kaino sima lairabra haina su miyamna su hek masi wang si mayam toina hange sigi batang da za sanatomba gi moti kari kamain thamini uza yam sumi uza khoi HEEYAI LEIMA khoi gi hariba notice window sunging bi bu kudimakpu ai site gi amasung ai notice window gi site gi ikai khunu go sari ahanba maktada tasengna hojiki context daida present context daida sai culture and crisis sama culture and crisis leibasi khoi gi what colonialism does is khoi causing an identity crisis in the community's own culture masi se lupita noyong haidna magi khoi gi mexican gi aphob cultural activist mana sai lawyers oi masa se man harim what colonialism does is causing kari toba hide an identity crisis to the community's own culture madugi culture dugi man the identity crisis am create toba adugi identity crisis tuna ekhoi isagi saktam isagi culture masak khangdabuduna maram oraga haujik se tawing mongda se culture and activist culture gi group mayamna masi singje thingna bhona su rabon mako kakpadona ngasi amakakini manga long thorakani manga kakini tara long thorakani madugi phibam mamada haujik se warak kadoba ikai jarakpagi phibam mama waraiba midugi kalliba saido khoi madudo chaido ina pamurak bagi phibam ma laga masidi thokning thokchagrasanu maina muchagrasani habigi phibam madu yore asigi phibam sidani khwang yore ngak yore haram badagi haujikti kokton jograbani haujik sor holi tawbada ngairabani sigi phibam sidaida ngasai gi Naoriya Phullo haidana
ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯏꯁ꯭ꯔꯝ ꯈꯨꯟꯗꯒꯤ ꯅꯥꯎꯔꯤꯌꯥ ꯐꯨꯜꯂꯣ ꯍꯥꯏꯕ ꯂꯥꯏꯄꯣꯛ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯁ ꯃꯇꯝꯗꯨꯒꯤ ꯀꯜꯆꯔꯦꯜ ꯔꯤꯚꯥꯏꯕꯦꯂꯤꯖꯝꯒꯤ ꯑꯗꯨꯒꯨꯝꯕ ꯀꯜꯆꯔꯦꯜ ꯅꯦꯁꯅꯦꯂꯤꯖꯝ ꯁꯥꯒꯠꯂꯝꯕ ꯑꯆꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯇꯣꯄꯤꯛ ꯑꯃ ꯉꯁꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯄꯨꯈꯠꯄꯤꯔꯛꯄ ꯍꯥꯏꯕꯁꯦ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯕꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯐꯝ ꯊꯣꯛꯏ ꯑꯃꯁꯨꯡ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ 1896ꯗ ꯁꯣꯛ 1993ꯗ ꯉꯁꯥꯏꯒꯤ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯤꯁꯛ ꯑꯃ ꯃꯅꯤꯄꯨꯔꯗ ꯄꯣꯛꯈꯤ ꯃꯗꯨꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯄꯨꯔꯕꯥꯟꯆꯜ ꯄ꯭ꯔꯗꯦꯁ ꯍꯥꯏꯗꯅ ꯁꯦꯝꯃꯒ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨ ꯑꯆꯧꯕ ꯁ꯭ꯇꯦꯠ ꯑꯃ ꯁꯦꯝꯃꯒ ꯃꯅꯤꯄꯨꯔꯁꯤ ꯌꯣꯠꯁꯤꯟꯈꯤꯒꯗꯕꯗꯒꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯒꯤ ꯍꯣꯜꯗ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯑꯒ ꯃꯗꯨꯗꯒꯤ ꯃꯁꯥꯃꯛ ꯐꯥꯎꯕꯗ ꯔꯤꯚꯣꯂꯨꯁꯅꯔꯤꯒꯤ ꯃꯨꯞꯃꯦꯟ ꯑꯃꯗ ꯆꯪꯁꯤꯟꯈꯤꯕ ꯑꯉꯛꯄ ꯅꯨꯄꯥ ꯑꯃ ꯄꯣꯛꯈꯤ ꯃꯗꯨ ꯀꯅꯥꯅꯣ 1896ꯗ ꯄꯣꯛꯈꯤꯕ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯅꯤ ꯃꯊꯪꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯗꯤ ꯏꯔꯥꯕꯣꯠ ꯊꯥ ꯍꯥꯏꯗꯅ ꯄꯥꯡꯊꯣꯛꯅꯕ ꯍꯧꯔꯛꯑꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯆꯍꯤ 9 ꯉꯟꯈꯠꯅ ꯑꯍꯟ ꯁꯦꯅꯤꯌꯔ ꯑꯣꯏꯅ ꯄꯣꯛꯈꯤꯕ ꯑꯍꯟ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯍꯜ ꯅꯥꯎꯔꯤꯌꯥ ꯐꯨꯜꯂꯣ 1888ꯗ ꯄꯣꯛꯈꯤꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯄꯟ ꯉꯥꯛꯄ ꯔꯤꯚꯥꯏꯕꯦꯂꯤꯖꯝꯒꯤ ꯃꯅꯤꯄꯨꯔ ꯀꯜꯆꯔꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯅꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯅꯤ ꯂꯩꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯒ ꯑꯃꯅ ꯀꯩꯗꯧꯏ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯅ ꯃꯥꯒꯤ ꯃꯃꯥꯛ ꯏꯕꯨꯡꯉꯣ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯃꯁꯨꯡ ꯆꯩꯔꯥꯞ ꯀꯣꯔꯠꯀꯤ ꯑꯗꯨꯒꯨꯝꯕ ꯗꯔꯕꯥꯔ ꯃꯦꯝꯕꯔ ꯑꯣꯏꯔꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯑꯀꯥꯕꯗ ꯁꯃꯨ ꯇꯣꯡꯕ ꯑꯀꯨꯝꯕꯗ ꯁꯃꯨ ꯇꯣꯡꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯍꯥꯏꯗꯤ Z+ ꯀꯦꯇꯦꯒꯣꯔꯤꯒꯤ ꯁꯦꯀꯨꯔꯤꯇꯤ ꯄꯤꯔꯒ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯁꯦ ꯃꯁꯤ ꯅꯤꯈꯤꯜ ꯃꯅꯤꯄꯨꯔꯤ ꯍꯤꯟꯗꯨ ꯃꯍꯥꯁꯚꯥ ꯁꯤꯖꯤ ꯂꯤꯡꯈꯠꯂꯛꯄ ꯃꯇꯝꯁꯤꯗꯩꯗ ꯃꯤꯌꯥꯝꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯔꯤꯐꯣꯔꯃꯦꯁ ꯑꯃ ꯑꯣꯏꯅ ꯂꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯃꯤꯌꯥꯝꯒ ꯄꯨꯜꯂꯒ ꯇꯧ ꯇꯥꯔꯒꯗꯤ ꯅꯍꯥꯛꯁꯦ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯇꯧꯕ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯑꯃ ꯖꯥꯔꯤꯔꯛꯄ ꯃꯇꯝꯗ ꯑꯣꯔꯗꯔ ꯑꯗꯣ ꯑꯗꯨꯗꯨꯒ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕꯒ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕꯅ ꯀꯠꯊꯣꯛꯄꯁꯤꯅ ꯑꯩꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯅ ꯈꯜꯂꯒ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯑꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯗꯔꯕꯥꯔ ꯃꯦꯝꯕꯔꯒꯤ ꯆꯥꯎꯈ꯭ꯔꯕ ꯐꯝꯁꯦ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯁꯥꯔꯒꯤ ꯂꯥꯏꯁꯝ ꯈꯨꯟꯗ ꯄꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡꯍꯜ ꯅꯥꯎꯔꯤꯌꯥ ꯐꯨꯜꯂꯣꯁꯤꯗꯤ ꯑꯣꯔꯗꯔ ꯏꯁꯨ ꯁꯨꯛꯇꯧ ꯇꯧꯗꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯣꯔꯗꯔ ꯑꯃꯁꯨ ꯁꯨꯛꯇꯧ ꯇꯧꯗꯅ ꯃꯁꯥꯃꯛꯁꯦ SI ꯑꯣꯏꯅ ꯁꯕ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕ ꯆꯥꯎꯅ ꯇꯣꯂꯣꯞ ꯆꯥꯔꯒ ꯂꯩꯔꯝꯃꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯅꯐꯝ ꯑꯣꯏꯕ ꯑꯃꯁꯨꯡ ꯀꯂꯛꯅꯐꯝ ꯑꯣꯏꯕ ꯐꯝ ꯑꯁꯦ ꯃꯁꯤꯁꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯁꯣꯏꯗꯣꯔꯦꯅ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯦꯅ ꯍꯥꯏꯗꯨꯅ ꯃꯤ ꯈꯨꯖꯣꯛ ꯈꯔ ꯈꯛꯁꯤꯅ ꯀꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯗꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯟ ꯊꯤꯡꯕ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯣꯔꯗꯔ ꯑꯃ ꯏꯁꯨ ꯇꯧꯔꯀꯥꯟꯗ ꯂꯩꯕꯥꯛꯀꯤ ꯐꯝ ꯊꯥꯗꯣꯛꯈꯤꯕꯗꯨ ꯅꯠꯇꯕ ꯂꯩꯉꯥꯛꯀꯤ ꯐꯝ ꯊꯥꯗꯣꯛꯈꯤꯕꯗꯨ ꯅꯠꯇꯕ ꯃꯁꯥꯅ ꯈꯪꯅ SIꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔꯒꯤ ꯐꯝꯁꯦ ꯊꯥꯗꯣꯛꯑꯒ ꯃꯁꯥꯒꯤ ꯔꯤꯇꯥꯌꯔꯃꯦꯟ ꯆꯍꯤ 23 ꯋꯥꯠꯂꯤꯉꯩꯗꯒꯤ ꯐꯝꯁꯦ ꯊꯥꯗꯣꯛꯑꯒ 1931ꯗꯒꯤ ꯑꯄꯣꯛꯄ ꯃꯔꯨꯞ ꯂꯤꯡꯈꯠꯂꯒ ꯃꯅꯤꯄꯨꯔꯒꯤ ꯅꯥꯠ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯅꯤꯡ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯁꯤꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯒꯣꯜ ꯊꯧꯔꯒ ꯀꯪꯂꯩꯄꯥꯛ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯁꯤꯟ ꯊꯨꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯂꯤꯖꯝ ꯑꯁꯤꯒꯤ ꯄꯥꯎꯖꯦꯜ ꯁꯟꯗꯣꯛꯈꯤꯕ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯤꯁꯛ ꯑꯃꯁꯦ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ 650 ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜ ꯈꯛꯇꯪ ꯄꯤꯛꯁꯜꯂꯕ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯌꯥꯖꯔꯕ ꯃꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯇ꯭ꯔꯒ ꯅꯨꯡꯉꯥꯏꯖꯕꯗꯧꯅ ꯆꯐꯨ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯉꯥꯃꯨꯅ ꯆꯐꯨ ꯃꯅꯨꯡꯗꯨꯗ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯖꯕꯒꯨꯝꯕ ꯃꯥꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯟ ꯃꯅꯨꯡꯗ ꯊꯝꯕ ꯇꯦꯅꯋꯥꯅ ꯃꯄꯨꯅ ꯉꯁꯥꯏꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯔꯛꯑꯒ ꯍꯔꯥꯎꯖꯅ ꯑꯩꯁꯦ ꯍꯤꯡꯉꯤꯅꯥꯅ ꯈꯟꯕ ꯑꯗꯨꯒ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯅꯤꯡ ꯇꯝꯖꯗ꯭ꯔꯕ ꯄꯣꯟ ꯃꯅꯨꯡꯗ ꯃꯍꯥꯛ ꯁꯤꯒꯗꯧꯔꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯈꯪꯖꯗꯕ ꯉꯁꯤꯒꯤ ꯐꯝꯅꯥꯏꯕꯤꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯅꯥꯎꯔꯤꯌꯥ ꯐꯨꯜꯂꯣ ꯑꯃꯒꯤ ꯇꯣꯄꯤꯛ ꯑꯃ ꯂꯧꯈꯠꯂꯛꯑꯒ ꯅꯥꯎꯔꯤꯌꯥ ꯐꯨꯜꯂꯣ ꯑꯁꯤꯒꯤ ꯃꯇꯧ ꯈꯔꯗ ꯑꯣꯏꯔꯁꯨ ꯁꯔꯨꯛ ꯆꯥꯃ ꯊꯣꯛꯄꯒꯤ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯇꯝꯖꯧꯅ ꯑꯗꯨꯗ ꯑꯣꯖꯥ ꯍꯤꯌꯥꯏ ꯂꯩꯃ ꯀꯩꯅꯣ ꯍꯥꯏꯕꯗ ꯅꯥꯏꯕ ꯍꯥꯏꯔꯤꯁꯦ ꯅꯥꯏꯕ ꯍꯥꯏꯕꯗꯤ ꯐꯤ ꯅꯥꯏꯕ ꯂꯪ ꯅꯥꯏꯕ ꯍꯥꯏꯕꯗꯤ ꯁꯦꯝꯕꯅꯤ ꯅꯥꯏꯕ ꯍꯥꯏꯕꯗꯤ ꯐꯤ ꯁꯦꯝꯕ ꯐꯤ ꯂꯪ ꯁꯦꯝꯕꯁꯦ ꯂꯪ ꯅꯥꯏꯕ ꯀꯧꯏ ꯐꯤ ꯅꯥꯏꯕ ꯀꯧꯏ ꯑꯗꯨꯒꯤ ꯅꯥꯏꯕꯁꯤꯗꯩꯗ ꯃꯤꯒꯤ ꯑꯣꯏꯅ ꯅꯥꯏꯔꯒ ꯃꯤꯒꯤ ꯑꯣꯏna ꯁꯦꯝꯃꯒ ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯁꯦꯝꯍꯧꯗ꯭ꯔꯕ ꯃꯤꯒꯤꯗꯪ ꯁꯦꯝꯃꯒ ꯍꯔꯥꯎꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯤꯒꯤ ꯅꯥꯏ ꯍꯥꯏꯗꯅ ꯃꯤꯅꯥꯏ ꯑꯅ ꯀꯧꯏꯅꯦ
अदुगुम्बा मिनाई ngakna khundaraba khulinglaba lusingba singa se masigi makok ase sengdoknanabagi damakta ngasigi topic ki significance yam maru oyana lawningi aina aduna aikoina hojik lakpadi Naoriya Phullo se angakpa makhalgi magi matamsigi matamdugi oiba matamduda atomba pu sarma purai rapam atomba pu sarma aduga hidang mayum dijamni dev sarma aduga banka bihari aribam banka bihari sarma moise sanskrit ta hairaba adugi matamdugi pioneer educationist anba 1885 ta Johnson School linkalakpadagi hauraga madudagi Bengali Sanskrit changjalakpa matamsida Sanskrit sim masinda sim pha puraga aduga masagi ida Sanskrit oina chelaba adugumba miyoi ngaktani makhoina ngangba Sanskrit che adukki matik define tawi madudi kaino habida ngasagi Kashmiri pandit phawuna makhoina ngangpa Sanskrit che taba matamda makhongda turaga na Sanskrit asengba Sanskrit du sida leramena khurum mi hai Vedvyas Krishna Daipayan Vedvyas na Mahabharat ta igibada phajari ba Sanskrit se sigumba sweet oiba melodious oiba Sanskrit se Dijamni Dev Sharma hoy Atom Babu Sharma hoy Atom Babu Research Center na sagolba maino direct ga leise moina neba ngasagi matamdugi Mahabharat ki Manipur kaina Mahabharat ka link up torga madudugi darados ekoi shoigraba irambado madudu loaga ngasi kaidawi habada aikoi gi lusingba singa sina kaidawi lusingba su hairoi makoi chi lusingba dinati asina kaidawi habada aikoi se Arjun gi macha masuni Barbubahon gi macha masuni na masidaida Bharat punamakta Prithvi gi mapam kudimakta haun laudana masana masabu kaidogi da masana tongiba khoigi u adu da janthat saraga usa thari baniana apangba matau utpa angang amana yengbudu su ingan ngan uba aduguma makhal gi matau utlaba ngasigumba makhal gi leader singa se masidaida hariba ngasagi atom barbu sarma hoy ngasagi hidang mayum de dijamni si dev sarma hoina kan asigumba makhal gi surachan maharaj na nikhil manipuri mahasabha linkalakpagi masigi state brahma sabha na torga chak sokna ba yai ga yade ga torpa sigi matang sidaida ngasagi hariba Naoriya Phullo se masije magi thabak khudi mak loina mak thadu oga Manipur sida laaga Maithai Libak sida laaga Kanglai Pak sida laaga Surachan Maharaj bu maithiba piraga Atom Babu Sharma Dijamni Dev Sharma hariba singse masibu maithiba piraga mahaki anoba saiwal amoina Manipur Maithai se hojik hingjari se kharada oirabasu masing kharada oisu hing siri mari da hingbu oiragasu ngasi खोई खरा खोंगुल खरा ताब फंगजौरी से Naoriya Phullo की कंट्रीब्यूशन असौबनी Naoriya Phullo नंगा अंबदुनी हाइना नाकल मोरम दना कैदवी हाइबदा खोई पॉलिटिकल रिवोल्यूशन नमा पुरकना बखोना बदा जननेता हिजम इराबोट की मगुल सिंथा बदा लोइरोय अदुगा नाकल मदा सोशल रिवोल्यूशन सुं रिलीजियस रिवोल्यूशन सुं आइडेंटिटी की नेशनलिज्म अमा सागलकिबा मिसक अमा हाइ तारगदी Naoriya Phullo सिने ने खोइना लौगनी अदुना हारिबा Naoriya Phullo से मसिसबु खंगदना उतना वाइना खुमगा तोंगाना थमम बाइबसी यारोय मसे हौजिकी सोसाइटी सिदा Naoriya Phullo ngalalaga Naoriya Phullo gi maramda yumthong khudimakta seisak halaga naina halaga thi halaga kaidawi habada Manipur gi nungsibgi masak se khangakadabani Manipur gi nationalism se khangakadabani Manipur gi identity khangdriba se khangjar kadabani haibu wafam se masidi sumbo yamna sumlabo wafam am oi Naoriya Phullo kai khoi gi Phullo gi wakhalda ngasai kari hai habada a people without kaidoba haiba matam the knowledge of past the origin of history and culture is like a tree without root. Mara yaudaba upal duka sab mane Naoriya Phullo gi wakhal di kaidawi habada masagi culture masagi lining masak khangdraba mido mana magi wakhal sidaida mama hairam dragasu magi wakhal sida kari hairam yabda ishagi lining ase ishana khangadabani migi lining se masi se khoina kaidawa tai habada migi lining se khoina mana hai pukchen phabi imao mitai pokpi palemo nangna pokpa nasa se mafam khuding laibase mioibadi yaudre mama thogan kaukre migi mama ningare mama budi kaukre kanada su tangjanu kanagi su pamnu kanada su tangjarunu kanagi su pamunu nangi laibado araibani khanganu mana Naoriya na hairambani kanagi su dharma khudima all religions should be respected dharma khudima respect tawudamni but you should not respect the person who hates its own religion masagi dharma bu mirai raba mi adudi tin season gadabani mabu di kautu kadabani mabu respect bu gi mathau tade mitai amorgadi mitai lining set kadabani mani mitai pangal amorgadi pangal gi lining set sakho mitai gi brahmin amorgadi brahmin gi lisa dharma do salo dharma kudi makse loina maksalu kai sukaiti tabudu India gi secularism na piri basa masi se kai no habada saning ba dharma sanana bu honar pam tamda apokpi mama apokpa mapa mabudau puren adubu marai bakta amotpa tairaba khongduna kauksallam na bagi tamakta mahapu pokhiba natti
aduna kai do bata have the dharma do mangna chali dharma che masi se mapa mapu gi dharma chalu India sti multi ethnic country moi bani na nation moi bani na adugum dharma chali ba community kudi maki dharma do madupu respect wi Indian constitution safeguard wi hai bani aduga ai gi dharma do kaw thomaga ai gi dharma do kaw thokpada na tan amuk su onjal laga tin chalamba thina saiba piban paban ba aduna saiba mapa mapu piban paban na saiba ga manaba mongda tawraga atop dharma sakhiba do madudu Indian gi secularism na piba mi eng nati na khale ai wakhal lati aduna kai dawi habda anti conversion act se masi se dharma amada gi dharma sa gi lining habdi mapa mapu na thambir lining je on ba yadaba se masi UP da sai India gi oina di tawdri adubu UP da state tarama thoida UP da Madhya Pradesh da Himachal Pradesh da Karnataka da Gujarat da adigi Jharkhand da Odisha da Uttarakhand Chhattisgarh Arunachal Pradesh amsung Haryana hariba state tarama thoije masi da anti conversion bill pass tawi Haryana, Uttar Pradesh, the prohibition of unlawful conversion of religion, Ordinance 2020, Moigi Assembly. Aduka kai we have the Hariba commercialization in religion. Dharma da we have the Dharma da Khoithaba. Khoithaba the Hindu Dharma salo, Nangi, Kanoda kai we have them the Pachataki. Ada America da like them bachar phangani nang na sanasu adagi Christian dharma chalo Christian dharma chalaga ke we have the nangi emission da kota phangni natraga na nangi medical tambagi khoi pisapi ni these religions are none other than commercial religion makoi se dharma da karma dharma no have the lalon ba dharma ka we ba makoi se very koi ham hong ba ado dharma se na kai dawi dharma se makuta pairga dharma yaudaba thabuk tabu ka we ba dharma se makuta pairga sanaba dharma se thamoi da thamdaba aduga dharma se na kai dawi in the name of religion dharma gi mingda mi karbar tabu ka we ba dharma gi mingda mu ku su kai dawi colonization dharma gi lalama hobu ka we ba asigum ba se dharma yaudaba mi gi lisat ne ba dharma di masin da disonjanaba mathamoi da dharma di yaudaba adugum ba se masisi gi damakta Manipur gi assembly su anti conversion bill anti conversion act sembam to eba maram natraga di kai dogi habam tamda khoi chak tharaga Manipur gi oiba masagi mitai gi khudam oina palabada sanameism mai apok marup sida linkhalai ba Naoriya Phullo na establish to mi ba dharma che masis na kai dogi habda paisa pige egi dharma je chalu law hai deba adubu Christianity di hai ba matam madugi time ne situation du number oraga garib niwas maharaj ki matam pamai gi matam dagi Hindu dharma chalu re khoi khudimak adubu mi gi dharma se oja hiyai leima kamai togi habam tamda tent house dagi aihangna korphu mu wai ru taragadi korphu do sak thonguraga halaga thintok pa hona bani ne korphu do ai iran nati ne adu da awai sen wai ru bagi awai man galoina na handopam thoi ngasi kauraga ju hayeng nonga di paisa khara hen hapaga handopam thok tarane mi gi dharma wai ru re khoina khangdaba dagi adu khangpa mi kup sidati mi gi dharma du di hando kharse isagi religion isagi dharma masa khangbiro koi maring kangbu khangbiro tangkhul khangbiro khoi hojiki kaino kangbu kabui kangbu khangbiro masagi lining loi leje lining do masa khangu natraga di masana khangna masana khangdana natraga khangna masagi mangpham tawrabani magi community do soidar mut khragadabani ne adugi mut khragadagi kannana bagi damakta apokpa marup hairisi karino apokpa marup haisi sanamaism khangna tene apokpa marup hariba universal religion ni masi manovata ani masi se manovata akoi gi vishwa dharma ne vishwa religion ne man han do mi se apokpa marup adi kari haribno apokpa marup adi mama maga mapa baga na pogadi poiba masa khudi makse loinamak nungsigadabane adugum masa khudi makse Christian orambiyai akoi gi Islam dharma orambiyai Buddhist orambiyai loinamak se konjillaga aikoi se silinaw ngaktani ko haibagi laiwa se wakhalola se akoi khangadabane habigi universal religion dune apokpa khudi makse marup oina loina habne ba apokpa marup haibati 1930 dali khali se April ki tam tarago humdoida 1930 dali khali ba apokpa marup se masis na min tawri se yam chaugre asiguma makal ke philosophy aduguma makal ki yamna ngasai ki communal oidaba aduguma makal ki community am khakta the best oidaba makal ki universal religion ki foundation ma piramiba Naoriya Phullo se masisibu ikai khunadana kana ikai khunadino ngasigi asiguma makal ki lusingba saba lusingbadi oidraba aduguma makal ki lusingbadi laidrna mamai ba oidraba aduguma mioising asibu respect tawdori brantraga Naoriya Phullo respect tawdori bra haibse notice window gi kuthangdagi aihang Manipur miyam thamjaraga ahan barauna si matang sida thamjagi thagachari uza yamna marik chumba warol khoi miyam na khangdaba habadi ozana khoina pukachari ba topic simaksu hoji ozana ojane na thambiri ba warol singje tarakanda pukachari ba topic sigi mahai hale haiba amasu isada su phauje yam nungai ba masu phawai masigi tamang ta ozabu hana thagachari makha chathajabo ina ozabu bol da mung laksege ozabu bol khoi gi
awon ba haibise koina thingba ngamde haidi khunai ma leiragadi awon ba haibise koina thingba ngamde hauzik awon badi duki matik lai awon bala agasu tongan tongan ba dharma gi koi Christian na maitai ulakpa ga haise koi udeba koi gi mitai na dharma ishwar isi de amakhatani God is only one adubu ojana panbiba ai mi gi mamada mi gi phajabada ai gi athi ai gi imadu thire na mi gi mamada ima kauba yabana deba adubu hauzik se marama pura mangu bagi mami amada unati taurure hauzik che khara khara hansilapagi mami amakakti chauna tari haidi hauzik ojamakna haibirudine apokpa maruki se khoi masida sana mahizam khaktai nate masi universal oiba religion ni apokpa khudimang loin ma amatoina nungsi janana leina bagine haba warol ju thammi adumakpo hauzik present situation sida present context tamu yeng kanda hauzik si akoina isagi irol yek akoigi chatnabi lonchat adugi kari haini maring marangba akoigi mi gi apambani koina thingba budi ngamde ko haidi Christian chatpa Christianity chatpa matana maitai de convert tawrakpa se ojana haibe tawna ngasai gi anti conversion je convert tawrakpa se udeba mitai khaktana ayamba koi Christianity de convert tawba se su uiba sigi matang sina su hojik laiba context ga khoi mari leina de habadi yaroi ba hojik thoiba prevailing situation ji su mari thiruba matamda oja khoi mari leina de habadi sungya yaroi ba mari se leina yaba ekhoi mitai sina ngasi thokpa bu adum main phajagini da haidana khoi sina yamna phadokpa yam amarom dharga checksin da haibadune ba Jekshel haudabana ngasi kay haini koi khwang dagi ngakcham yodana koi ngasi hauji Iraq nari ne bawza aduna akoi gi laiwei khabraba akoi gi Naoriya Phullo na akoi gi damakta ngasi bawa khunai sigi damakta akoi gi irol iek inachi muttana ba akoi gi mitai je kanna bagi tan changjalami ba mayam simakna su mangge tawroba se khara khara ngasi hanjalapagi mami ni habasi uja hajaninge adubo awon ba habasi di awon bagi mayok ta koina change habasi mayok ta koi kanamtana chatpadi ngamde adubo sigi matangda oja ge bo mod warol di kari thambini uja thangsari haima makada north window mieng tabiri ba viewers kai kumna ba thamjari loi ngasi gi kai kumna panelist ani akoi gi ani bungo CHAOBA rego SANATOMBA Manipur University gi oja kai kumna jari yam phajana wang hangbigre thambigre pakhumchu akoi ko aduga tasengna hojiki wang du dak hautar gadi hai concept se koi blood group tar mai tai ju kana o gum bai tare kan sai gi yam universal wai ba adumangna malem gi pot myam je yam line adapt to ba aduga noi ba contribution pi ba akoi je adugum posak ama adum kana woi ba jan da aduna ni akoi je amazu loi mak se adapt to ri se tawdi lining na tholok hiba matam je punna mak sigi loina bak adjustment nataga loina bak ki adaptability loina bak kana du leiraga su punna mak tu gi maru ba hobum haibado adu akoi gi leijari poto adu akoi ni haibani akoi gi concept yam thambirami je asai gi kana angkar HEEYAI lemenju na ai haudo ko hai subject to correction katang thamningi je sanamahizam ko Naoriya Phullo na ai haudo ko nati na lawi ko tasengna si ipai ko ai haktak tagi adum leiraba khoi gi kanom nai ba adagi whole akoi 33 edigi akoi chaitharam gumba ba iraga laamni and then intho humra truk pan na madugi ba sanalo chat mayam akoi lakhrabani ko sigi mayam si marak sida hariba 1930s ki matam ko ai ta po e adagi 1930s ki matam sahi ni phu ni thum shur ko saida ora mi sure wer kana mahak na maki experience oza oirame kerani oirame then police oirame sidagi maji lamyan bagi kanom da sangjalak paje sidai da ki rule du ne ba koina yeng ise sigi impact sida manang hana leijara mayam je pagi impact khang lakpado sidani aina satom bagi ngasai amasu apan gi supplement tok jining je lamjan ba irabot na purbasan state koi gi na semna bo hona ba ko manipur yaure then koi gi kasar yaure lusai pahar yaure ko tripura ji punjal semna hona green ne ba madu lamjan bi irabot na nga khri ne ba sidai da amuk aduga contemporary ikui dina LAININGHAN gi pot am khak lak pasida
ai sum ujabasi mayam su adum hanjing khangani hari ba matam du lakhi ba mapan gi influence hai ba tare ko mapan gi ba satna lon chat mayam lakhi ba posi da su bengal gi kanu se yam saw ba kanu ka woi ha ba impact se ka sidagi lak ba kanu se aduna hari ba sina sangjal lak pasina ngasai gi kanu se lagan Assam Tripura yoksala kan Orissa si control toksala kan Manipur yoksala ki ba gi wari ne ba akone sum thengna jari je masigi kan impact ama lak ba sida Greater Bengal ama ko ngan lagi ba adu gi concept to lamjan bana probation state thingi ba adu ka samana na Greater Bengal ama pura Bengali gi kanung ki sagali ba posak ama khak kanuna sai gi LAININGHAN thingi hai bujima ai thamninge amaramdi mapamda laiba kaino mayam duna cultural assimilation ko cultural imperialism gi sapu ma lakma tamda khudakta akoi kuina lejarli basana mahi gi natraga 30 da apokomru si linkal akanda ai khoi gi asingba lejai ko hana lejabi pop do revive tor kanda hari posak to mai thi pi gi bagi aga kano sin aina thamjaningi ji si piramaga ngasi ai khoi gi oina lejari ba posak ama khak hinkal ba mai tei gi oiba ko si sanalon sa ko hinkalak bagi kanu si aina masi lawi aduga akoi de leijari ba lighting gi phaja ba se even phoi bi gi wari bu hairo akoi gi lining thau gi kanu gi leimring gi wari bu hairo si gi mayam gi values mayam se kanu ji imoinu hairo ko is the conduct of life ne imoli gi kanu ga ji whole magi kanu mayam ga ji si mayam ji ga sagi sanamism gi kanu si lo yaur ine ba si mayam ji lo revive tor ka doini si gi pose akoi naunu puthokun de late ba hana da gi leijer ba pot mayam ji mapani oi ba culture assimilation ko religious assimilation mayam allah ko je si mayam si gi masi kal kanda then amana sagi provision is the aganona irabo nga aga tahun gi da ko adugo samana mana acho Bengal influence ama acho leibak tegi laksala ka poto apoko marup siling thinga kanda ngasi di khoi ba mai tegi identity ji sagal khri ne ba sini aina thamjani mose ama simangna Manipur puari kunma thui suba sahi cha kogi oza ko Professor Naoriya sana jawbana ma ki haribu larik tu da kana saitharami dum kana ji Naoriya LAININGHAN akoi Naoriya Phullo phundrai ko asi akoi cultural liberation gi akoi khutma bani na sagi apok maru linkhala puse cultural liberation hai si kaino ha kan struggle seeking freedom from imposed and the invasive akoi culture hai bani ba anasi sidagi free oina ba ama khak ba ki khutma bani hai ba Naoriya Phullo na sagi apok maru pokhi ba si ko aduna hai ba kana mayam sing asigi value ji putho kanda aina matam da lei ba sapu mayam duni aine sum uri ji adu ke matik kan ba sapu ni haibani da haidi saigi marawari sing even 1931 gi period agai se akoi gi hariba dharma ka mayam jiga ato mapan gi ba kanu si la akanda Hindu gi oiba posak ko si mayam la akanda so ai amtanga haijoi ko mamang gi kanu wangang loi sing so haibi gre Naoriya Phullo gi apoko maru or Naoriya Phullo itself himself say gi did not say fight against the Hinduism but he only fought against the Hindu fanaticism ne ba simtang khambi bo matam gi Brahma Sabha gi sandon seng gai bo aro amaro Hinduism di ma masamak bo hor ko matam de Hindu gi phaja mayam translate toroga ma di hor ki pura universal kanu ne ma gi wakhalon de yauri pose malem gi pot mayam du accommodate tawe ba ma Hindu gi kanu mayam su nei na even translation mo work to gi wari akoi thinga jay ba but tawraga madugi phajabadu lawri ngai malak tu mapan gi posang namhalaga ayu ba leijabadi mangba yaro habi gi concept ni ba mangonda laidi madu nawni heta puthopudu gi wana te ba adu akoi mayek ka mason ga lai gi mari leiba mayam du akoi revive torok gi ngasi mayek akoi script leijari ba khunai ama akoi na pongjuk jari ba se masi amubu oigera amadugi movement gi credit ai LAININGHAN da piningi habani da hoji akoi chatnari MA yore ama yore masigi oiba tongan ba mayek masing akoi di wat pagi nate hen bagi yena jabagi ina khuman bagi yena jabane mayek sidi ko asi adum matam gi lebe accommodate torokani adum asi restriction tawdana MA bok tam khotana akoi dum tawri ko si mayam sigi leijabagi hawrapagno akoi LAININGHAN gi kano sini haibani da akoi na adagi amuk pokpa siba adagi kano gi sorat miron da natdi suya ya gi da matam ne haibi de magi matam du leigi matam do then haiba matam da Marawari mayam na ko akoi 1930 ga
तुंगी पेरियड दाई 30 साई आई सुम हिस्ट्री दा फंगी रिकॉर्ड खरनी को मारवारी मयाम सिना मागी खाई धर्म दु हारब मानब द युफम ओर का या कन्ना सेन तांजन बसुना कन 39  gi nupi lan kan ani suba ga lam dai gi akan pressure heta naiba batam ne tax ka lokhot pi kokot pi swai gi lai matam adagi amuk su adai kan da khui kan je 1932 gi 33 ko nupa lan gai na khui history da lai ri ba record ko ai gi ising gi tax ama gi mayok ta ga ising gi tax lo mi ne ba hojik kan je aduna madu nupa lan ga to gai na lai gi ne madu da ihong ba tawr kan da sai gi lupa ani lo ma gi lupa am da ga khui handa ba gi akhoi da record lai ri ne ba adumai tawduna akhoi gi matam da manipur sabha akhoi gi linkhale ko 1933 da aduna 34 da manipur ni ke hindu mahasabha si laktui ni ko bola kan da sigi contemporary pot mayam sigi saphu mayam do madu gi period to da lakhi badagi pura phaiga phaina madu akhoi gi leijaba aseng madu puthoga kan gi bagi pallama khak akhoi na khagi ba adu gi kanu do hani bunga haib tare lai pop ko adu akhoi gi LAININGHAN Phullo jini haibani da adu asum maru oi basina ngasidi akhoi gi mayek leijaba khunai ama ko oi ba phangjari ba de isa gi iron leijaba khunai ama oi ba phangjari ba ko aduna asigi manipur language ko ai chidun da chandana ngasidi celebration ai tasengna sinu misida aidi sigi credit phog da aidi LAININGHAN da pija ninge habani da aina sum tongje mamdi mana matam du da ningthau sura chandar adagi mari leina ba sing da mana ga yetna gi ba khona gi ba da akoi gi iron na kana akoi siba gi sa kana sei sakja gi adagi iron like tamja gi haibana sing ba yama taw da ya gi ba adi permission pi gi ba tamba ho gi ba gi ahan ba loi mak yadra kan da kalim ya irawo ki matam dadi ta ka tax logna file logna maju fight tawgri na adu ai matam da kanna hauriba LAININGHAN do adu gi pothok tu ne ba ngasi aikoi gi loan ma ki matam du ngangi ba da poja chau logna ngasi di akoi di loi anjan ga bo leiri dana adu akoi leijar mi posak mayam je masi akoi da semkat laga thambiram ba adugo vanguard of manipur kano che manipuri culture haiba tare ko aduga magi kano si ai isama aham dum confess tawjage am mapung phan nei na ba ngamjadri ba nei na ba ju pak matam changjaga do ne LAININGHAN gi magi lairik mayam ji amani budi khatang yengjare adu still as wahi atraga je even mana kasai gi ahum taruk mapan gi kano si adum ai ngau kadum ngau ba hogre ba akoi gi pisibi gi phawbo singsu malem da number gi ka philosophy da 3 ga 6 ga 9 gi kano sidi masi yamna ka koi gi yamaru ibo werme ba si ahan jin da tham kan da 3 hai jin da karino gaina 3 gi importance ahum gi importance na karino ga ji managa yamna phajana akoi gi thamamba haiba tare akoi gi mangang nuwang khuman gi concept ta gi akoi gi past present future gi smaina hum loi bi gi yosai makong hum toro semkala gi kanu malem gi puari meyam se masi mahakna phajana akoi gi thammi bani ko sidida ayuk nungthin numidang gi wari mai ising nungsit gi wari sigi oiba mathematics ta harga triangle gi importance de triangle de low river ruon ji mathematics ki world ji da chawba asigi concept ka ji akoi da kano si da matam du ga mana sandu omba adagi taruk ki matang da mana ga kitang thamami ba akha adagi ayak adagi aphak adagi athum asa asin ga haisi wahi amon na koi ni kano toraga charaga hayim sabi sinbudu na te ba sinim sar thumbudu na te ba culture gi kanu sida leiri bada magi pojana karino phatabana karino afabana karino haiba masing taruk che sigi taruk ki kanani je pir interpretation jina ngasai gi kanu si khunai ji semkalak pa da aku adu posak myam da akoi da yaujare hana leijerami haibado madu discover tawraga myam da sina bagi role ama logri ba aligi ngasai mapan ko mapan daga mana pirami ba apam nungsi ko adagi kanopthaba adagi pukning ko adagi aki akhang adagi tukachaba sauganba tapthaba harga sigi interpretation da piri mapan ahum taruk mapan matam da contemporary world gi atopana zu asai ahum taruk mapan gi principles budi universe kanada adum lairaga chum madu universal concept itself se akoi gi philosophy da panjala kanda khunai gi sembala foundation ama phasna thola kanda ngasi akoi madu gi nang ta chokthok chaba khunai ama
ko akoi lady se swai gi posidani maram akoi na yamna laining se aduna hauji ai mayam su dum lobini yabini na khali ko adum the father of revivalist movement haigadra revivalism haigara mapa apukpa ko apok marup su hai ko matiron da haiga tasengna aikoi gi lairiba sana mahi gi boiro natraga aikoi maitei gi satna lon sat boiro lairiba hiram khudimaki lairemba lairembi mayam gi hol masigi achumba liklam jidi ko laininghan gi paring jida akoi gi masida lai haibo wafum se madugi thodang ama lorun personality madu godly personality do madu kaoba khunai amana kaidong future ti leiroi haibnida ko adun ngasimak madugi kano je mahiji saraga leine ba adun makhata na akhina tunglam ta generations to come akhina sinaram gi haitara di Naoriya Phullo gi apop marup gi kano se hi niti niyom phidam haiba tari ko amsi yam kupna naina ba sangi aduga harisina sanatom thambigre magi secularism gi parta asina achauba kano ma gi da yauri ko akhina adu universal oiba haiba tari encourage haido amazo khudi loi yaraga su loi ba khoi adaptability me mei je aduna mei tei itself se ai amalgamation of all kinds of indigenous kaino ga hygienic e maram di 33 edi mang da khoi salai mayam si loi maning tamba principality oiram matung da kan pakhang bagi matam semgal ki ju yanari ne ba adu singli tami furup mayam gi oiba whole kanu ga se mei tei adum yaubra adu mei tei itself ki definition ga se lan ga adum yam sector ya community oina furup amoina beri ta boina low gre ga se ai khanjaba khara leiba ko swai koi nainagado khara adum maramdi aina even oza gamu mai oiro oza sana jaw gi oiro degi oza landena gi oiro oza horam gi oiro se sigi kanu sum nainaja matam da even akoi na kaubur gi horofam bu oiro si mayam ji yeng kan da akoi je adum amatta boibagi concept khak la ko sida kanu se maitai exception punamaki represent ba ngam hogdabra haiba ko aposa am khaksu aina leiriba haiba pot mayam si yenga kanda khoi adumang no khoi da universal character leirini akoi da adugi awa mayam akoi thengnagri ni still akoi ujik suffer torini leidana mayam ji tasin kumjan bagi damak da ko sigi whole oijaraga su akoi go top masak distinct identity oiba yasanna da ba hobam amagi ko loibam amagi posak amada miyoiba civilization da khwaidagi wangba khoi posak sing leirombagi poto discover torga akhoi da ngasi sinaramje masima khoi ningjingsi aduga magi phidam se khoi sasi aduga masina kan malem da ingba tapa natraga masigi phajaba wakhalon mayam se kitang neina jabda sugyongna isa da power jina di khare hena neina raga di ko mayam puna neina minasi haiba wakhalon ja thamge ko kana thagachari uza yamna khoigi uzana hauji khoigi 369 ji even hauji thaina mamangai da thamamaga su hauji masigi manifestation ji yang kanna habdi masi special number ne haidana tawraga manifest tawna ribane ba haidi ai isagi chindagi haidokpo waisi adumak nang oi haidana akoi hojik Dr. Pibarel ga kanna sida ngaudana tawribane yes engineer Nicholas Telsa ko adu Naoriya Phullo ma se 1943 da sigri ni ko that Phullo gi contemporary ne ba Nicholas Telsa ai je ma 369 gi ma to thesis le ba matam du da adu ma kayam lamna American engineering kana jo philosopher engineer du tawgi matam da same period sida LAININGHAN na 369 gi hujigi akoi iron da thamami ba ahum jina kaino taruk jina kaino si akoi hani bungo tras kero ne na khangbi ni ko ai adu katang sum uzaba da ngauja budi wani sa khata bi thaga chere uza masi kariyai ni akoi si yauna akoi gi damakta yokhattana thambirama base hojik miyamna khangda basine akoina yamna laibak thi base akoi ngasai gi ozana thambi beda ngasai gi Laioi khaba khogi Naoriya Phullo na 1888 tani kuma pokpase aduga khogi oja akoi laioi khaba irabot na muk 1896 tane ba adubu khogi laibak phaba haigadra irabot ki di magi lakadore magi kumon magi mabu ikai khumna badi chai khuding maki dum utli ba adubu akhogi irai bak sigi damakta khogi irol iye kamadi khogi mitei singje kanna bagi damakta asu yamna contribution biramliba khogi Naoriya Phullo gi recognition mayamna mabu chahi khudingi ikai khumna ba
utpagi thauramsidi khoi tawbasi udabasi maksu nungaitaba phawi ngasi tariba warol mayamse taraga aja chawba kari thambiningi masi haugalaiba naha duga lengaki maikaidagi su kari thambiningi yamna achumba wafam ngakta ni aina losalakda aina haijaningi se matam su leraktabnina laininghan ibon thambam se sakok thire na hari se cinema ge hollywood ekoina apoko marubna lachari be se laininghan ibon hairami se ekoi gi leiriba kangla se da laingdhu sana mahina laingdhu soraren gi jathang matungina masida taibang miche semba hogi aduna koi mitei tana koi mitei re ba manipur se lairi pak ne haije ga da banate malem da lairi ba meo khuding mak se sidegi loina hogi bani sini sigi puya sina hairi se aduna sigi matang sida aina loselap ga da haije ningi se koi laininghan trust na 2006 dagi koina honajadana 2010 sidagi koina board ki angang sing habidi board of secondary education class 10 phau tamba angang sing 12 phau tamba angang sing adi BA da tammi ba hojikna Dhanamanjuri University di chai mamang da loction bigre koi ki Manipur University de su kumchi sahi degi laininghan ibuna ibiramba consent to re sengbagi wari mase loction bire adu akoina ujari bese laininghan ibung je kitang di tapi se ategi nati kasarda haibidi jari bonda pu bonina akoi lamdam sida pu poira magadi kitang su thujaram gadamni adu anyway we just know laininghan ibung aroi beda mana hairami bese simatang hajar lotion jage mithoi mihen oige hairabadi wakan luna khanduna tattana tandana amasung oinam kanna tawrobada ina kunba oiribani lining badasu ningleroi hairabada ningdabaga chap manai ninglege haibada haina talabadi lambi jamakle kari kari lambi no haibada pungning warak taba yade pathap kaina satpa yade jahi phampham chumdaba yade ataw lambi mara tahandaba yade taibangi apam nungsigi wakal samandaba yade ningma ma ningduna chetna kondaba yade ningi badugi masak mawong lephandaba yade maram punamak se chap chana tillaga lising amatta waina pungning yungani maram nipan asina lang waina thaklabada ningno palgi mathakta leba umang chalagdo phaba ngamjagani na hai aduna laininghani bona ekoi mitei da hairami bese conversion nate mana haijaram je reversion akoi ge hana leijarambado ngasi dege chahi chamri muki mamangda leijarambado ining thau pamhabi gi mamangda leijarambado madugi lining du da koi mu hanjalasi haibese haijaraga ai swaida thagachariza makhacha thaja boinai uza sanatomba lakjage uza sanatomba nakalamrom da koi hairiba khogi laiwekraba Naoriya Phullo na hairiba khogi ningthau palingai matamda leiramba mayamse khoi mangge tawbse adum mangdana hanjanna gi warol ne bozana thambiri adumakpu chakhatpa hojikse westernization modernization adugi mathakta chakhatpagi thakse adu habi technical di akogi technology da de automatic chakhat leba but whereas akoi se akoi mindset si kadai ba yong na chakhat laba no habisi makoi wahang hangba yamna mathau tari habidi chakhat laba tongan ba country sing se magi chanaramba magi religion dharma karma magi kenu sidagi dum stick tawra leiba akoi gi sina he atop sapu ngasagi hariba khogi 1729 da puya mai thabagi santidas go sai lakpagi even hauji mitaina ST list da chan bangam dabagi achauba warolsi masi kadai bo yona subject to correction kadai bo yona chumba chumda haibadi akoine ST da chalagadi aikhoji atonba siumbagi concept ta leiba kharasu dum leiri haibadi akhoji hauji present si da hingi banina hauji ki present context su mukhana da yadaba akoigi akoina khajik jitha hoba khajik akoina nathairaga thamamba even ming thonbadagi hauraga adubu hojikti hawalai bana ha singje ayamba macha masugi ming thonbada aigi irol iek aigi lamdam siga sagona na thonbadi hawgale adubu marak kharadi pura
ꯃꯥꯡꯕꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯑꯣꯖꯥ ꯎꯗꯕ ꯅꯠꯇꯦ ꯎꯏ ꯑꯗꯨꯕꯨ ꯉꯁꯥꯏ ꯍꯟꯖꯜꯂꯛꯄꯒꯤ ꯃꯃꯤ ꯑꯃꯗꯤ ꯎꯔꯤ ꯑꯣꯖꯥ ꯀꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯗ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯕꯁꯦ ꯑꯊꯟꯗꯕ ꯆꯐꯨ ꯃꯈꯣꯜ ꯊꯣꯛꯑꯦ ꯍꯥꯏꯁꯤꯅꯦꯕ ꯑꯣꯖꯥ ꯃꯃꯨꯠꯄꯨ ꯇꯥꯅ ꯈꯪꯗ꯭ꯔꯕ ꯑꯇꯣꯞꯄ ꯑꯦꯅꯤ XYZ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕꯁꯤ ꯌꯥꯝꯅ ꯂꯥꯏꯌꯦꯕ ꯑꯣꯖꯥ ꯑꯗꯨꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯉꯝꯗꯅꯕ ꯑꯩꯒꯤ ꯏꯃꯥꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯌꯨꯡꯉꯒ ꯂꯩꯕꯁꯤꯗ ꯑꯩꯒꯤ ꯍꯧꯔꯛꯐꯝꯁꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯕ ꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯊꯃꯣꯏꯗ ꯐꯥꯎꯋꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯈꯔꯃꯛꯇꯤ ꯆꯨꯝꯊꯣꯔꯛꯏ ꯑꯗꯨꯃꯛꯄꯨ ꯀꯟꯅ ꯃꯣꯗꯔꯅꯥꯏꯖꯦꯁꯟ ꯋꯦꯁꯇꯔꯅꯥꯏꯖꯦꯁꯟꯒꯤ ꯁꯥꯐꯨꯁꯤꯃꯁꯨ ꯍꯦꯛ ꯂꯥꯛꯄꯁꯤꯗ ꯃꯥꯡꯒꯦ ꯇꯧꯕꯁꯦ ꯁꯤ ꯇꯧꯊꯔꯛꯄꯁꯤꯅꯁꯨ ꯑꯣꯖꯥ ꯉꯁꯤ ꯊꯣꯛꯏꯕ ꯑꯩꯈꯣꯏ ꯃꯦ 3ꯒꯤ ꯀꯣꯟꯐ꯭ꯂꯤꯛꯁꯦ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯒ ꯑꯣꯖꯥ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯃꯆꯥꯗ ꯃꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯅꯩꯌꯦꯕ ꯑꯣꯖꯥ ꯑꯗꯨꯅ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗꯁꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕ ꯂꯥꯛꯏꯕꯁꯤꯡ ꯏꯆꯥ ꯃꯤꯡ ꯊꯣꯟꯕꯗꯒꯤ ꯍꯧꯔꯒ ꯑꯣꯖꯥ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯁꯦ ꯃꯁꯤ ꯁꯦꯝꯗꯣꯛꯄꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯏꯚꯟ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯅꯤ ꯊꯣꯛꯄꯤꯁꯤꯃꯁꯨ ꯌꯥꯝ ꯇꯧꯏꯗꯣ ꯑꯣꯖꯥ ꯑꯅꯤ ꯊꯣꯛꯄꯤꯁꯤꯃꯁꯨ ꯑꯗꯨꯃꯛ ꯁꯤꯃꯛꯅꯁꯨ ꯑꯩꯈꯣꯏꯁꯦ ꯏꯇꯩ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃꯈꯛꯁꯨ ꯂꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯗꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯦ ꯑꯣꯖꯥ ꯌꯥꯝ ꯆꯨꯝꯃꯤ ꯑꯣꯖꯥ ꯍꯤꯌꯥꯏ ꯂꯩꯃ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯑꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗꯕ ꯆꯨꯅꯗꯕ ꯃꯑꯣꯡꯗ ꯁꯦ ꯂꯥꯏ ꯍꯔꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯛꯅ ꯁꯣꯛꯇꯕ ꯀꯜꯆꯔꯒꯤ ꯃꯁꯛ ꯐꯖꯅ ꯎꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯑꯃꯅꯤ ꯔꯤꯆꯨꯋꯦꯜ ꯑꯃꯅꯤ ꯍꯥꯏꯗꯅ ꯂꯥꯏꯊꯧ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯃꯤ ꯑꯗꯣ ꯁꯦꯡꯂꯕ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯃꯁꯤꯁꯤꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯂꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯦꯠꯃꯦꯟ ꯁꯥꯔꯒ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯁꯥꯔꯒ ꯍꯛ ꯁꯥꯔꯒ ꯃꯗꯨꯗꯩꯗ ꯔꯤꯜ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒ ꯃꯗꯨꯗ ꯌꯨꯇꯨꯕꯔꯁꯤꯡꯅ ꯅꯝꯃꯒ ꯂꯥꯏꯛ ꯀꯃꯦꯟꯗ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦꯅ ꯅꯣꯛꯄ ꯑꯗꯩ ꯀꯔꯦꯝꯅꯕ ꯀꯊꯥꯏꯅꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯁꯦ ꯂꯥꯏꯛ ꯑꯁꯨꯛ ꯐꯪꯉꯦ ꯑꯗꯨꯗꯤ ꯂꯨꯄꯥ 5,000 ꯆꯪꯉꯦ 10 ꯆꯪꯉꯦ ꯍꯥꯏꯔꯒ ꯃꯄꯥ ꯃꯄꯨ ꯌꯣꯜꯂꯒ ꯆꯥꯕ ꯃꯤꯁꯤ ꯌꯥꯝ ꯂꯩꯔꯦ ꯃꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕꯁꯦ ꯑꯣꯖꯥ ꯍꯤꯌꯥꯏ ꯂꯩꯃ ꯀꯩꯗꯧꯒꯦꯗ ꯃꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕ ꯍꯥꯏꯕ ꯑꯃ ꯅꯤꯡꯗꯕ ꯍꯥꯏꯕ ꯑꯃ ꯑꯅꯤꯗꯤ ꯌꯥꯝ ꯐꯩꯌꯦꯕ ꯅꯤꯡꯗꯕꯗꯨꯁꯨ ꯐꯔꯦ ꯃꯥ ꯈꯪꯗꯗꯅ ꯍꯩꯇꯗꯅ ꯅꯤꯡꯖꯗ꯭ꯔꯤꯅꯤ ꯅꯤꯡꯕꯗꯨꯃꯁꯨ ꯐꯔꯦ ꯑꯗꯨꯒ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗ ꯅꯤꯡꯖꯟꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯦꯕ ꯃꯥꯅ ꯅꯤꯡꯉꯤꯁꯦ ꯂꯩꯄꯥꯛ ꯅꯤꯡꯉꯣ ꯍꯥꯏꯔꯒ ꯂꯨꯄꯥ ꯅꯤꯡꯉꯕ ꯄꯩꯁꯥ ꯅꯤꯡꯕ ꯑꯗꯨꯒꯤ ꯅꯤꯡꯖꯟꯅꯕꯁꯤꯅ ꯀꯔꯤ ꯁꯣꯏꯍꯜꯂꯤ ꯃꯁꯥ ꯃꯇꯣꯝꯗ ꯃꯥꯡꯍꯟꯕꯗ ꯅꯠꯇꯅ ꯑꯃꯨꯛꯀꯁꯨ ꯅꯤꯡꯖꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯃꯥꯅ ꯂꯤꯠ ꯇꯧꯔꯒ ꯀꯃꯥꯟ ꯇꯧꯔꯒ ꯃꯈꯣꯏꯁꯨ ꯃꯤꯁꯒꯥꯏꯗꯤꯡ ꯇꯧꯔꯒ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯁꯜꯂꯒ ꯃꯥꯡꯍꯜꯂꯝꯃꯦꯕ ꯃꯔꯩꯕꯥꯛ ꯅꯤꯡꯖꯒꯗꯕꯁꯦ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯅꯤꯡꯖꯟꯅꯔꯤꯕ ꯂꯤꯗꯔꯁꯤꯡꯗꯨꯅ ꯄꯤꯔꯝꯃꯦꯕ ꯃꯔꯝ ꯑꯗꯨꯅ ꯀꯩꯗꯧꯏ ꯍꯥꯏꯕꯗ ꯑꯁꯤꯒꯨꯝꯕ ꯀꯜꯆꯔꯗ ꯃꯣꯠꯁꯜꯂꯛꯄꯁꯦ ꯃꯁꯤꯁꯤꯅ ꯂꯨꯍꯣꯡꯕꯗ ꯀꯦꯛ ꯀꯛꯄ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯃꯁꯤꯗꯩꯗ ꯀꯦꯛ ꯀꯛꯄꯗ ꯅꯠꯇꯦꯅꯦ ꯆꯥꯛ ꯏꯟꯅꯔꯒ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯂꯧꯔꯒ ꯆꯥꯛ ꯏꯟꯅꯔꯒ ꯃꯈꯖꯥꯏ ꯁꯤꯡꯅꯕꯗꯨ ꯊꯥꯒꯠꯂꯛꯑꯦ ꯑꯉꯛꯄ ꯈꯨꯟꯅꯥꯏꯁꯤꯒꯤ ꯁꯣꯛꯊꯔꯛꯏꯕ ꯃꯁꯛꯁꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯡꯗ ꯂꯣꯟꯅ ꯆꯥꯛ ꯏꯟꯅꯧ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯁꯤꯟꯅꯧ ꯅꯨꯡꯗ ꯁꯤꯟꯅꯕꯕꯨ ꯅꯨꯡꯁꯤꯅꯕ ꯀꯧꯏ ꯑꯗꯨ ꯄꯥꯟꯗ ꯑꯣꯏꯅ ꯁꯤꯟꯅꯔꯦ ꯃꯈꯣꯏꯗꯤ ꯄꯥꯟ ꯁꯤꯟꯅꯕ ꯍꯥꯏꯒꯗꯧꯅꯤ ꯃꯈꯣꯏꯗꯨꯗꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯁꯤꯟꯅꯔꯦ ꯐꯣꯡꯅ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛ ꯂꯩꯀꯥꯏ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯂꯩꯔꯦꯁꯨ ꯈꯪꯗ꯭रे ꯃꯗꯨꯗꯩꯗ ꯃꯈꯖꯥꯏ ꯁꯤꯡꯅꯔꯒ ꯃꯗꯨ ꯊꯥꯒꯠꯂꯦ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯃꯨꯡ ꯑꯍꯥꯟꯕꯗꯣ ꯃꯗꯨꯗꯨꯗ ꯔꯤꯕꯣꯜ पुꯜꯂꯒ ꯔꯤꯕꯣꯜ ꯀꯛꯄ ꯐꯅꯦꯛ ꯁꯦꯠꯄꯗꯨꯐꯥꯎꯗ ꯔꯤꯕꯣꯜ ꯄꯨꯜꯂꯒ ꯀꯛꯄꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯄ ꯌꯥꯝ ꯍꯪꯒꯣꯏꯕ ꯇꯨꯀꯨꯠꯆꯕ ꯋꯥꯠ ꯀꯥꯏꯟ ꯑꯣꯐ ꯁꯤꯝꯕꯜ ꯃꯗꯨꯅ ꯎꯠꯂꯤꯕꯗꯨ ꯀꯔꯤ ꯁꯤꯝꯕꯜꯅꯣ ꯈꯪꯗꯕꯁꯦ ꯃꯁꯤ ꯅꯥꯎꯔꯤꯌꯥꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯅꯩꯅꯔꯤꯕꯁꯤꯒꯤꯗꯤ ꯌꯥꯝ ꯇꯥꯏꯑꯣꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯁꯛ ꯑꯃ ꯑꯣꯏꯌꯦꯕ ꯇꯥꯏꯑꯣꯟꯅꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯏꯑꯣꯟꯅꯔꯕꯁꯤꯅ ꯃꯥꯡꯉꯁꯅꯨ ꯃꯨꯠꯂꯁꯅꯨ ꯍꯥꯏꯗꯅ ꯊꯥꯗꯣꯛꯄꯗꯤ ꯌꯥꯗꯕ ꯅꯦꯁꯟ ꯑꯃ ꯃꯥꯡꯕꯁꯦ ꯑꯥꯔꯅꯣꯟ ꯇꯣꯏꯟꯕꯤ ꯍꯥꯏꯗꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯍꯤꯁꯇꯔꯤꯌꯟ ꯑꯃ 1931ꯗꯒꯤꯅ 1960 ꯐꯥꯎꯗ ꯌꯥꯝ ꯐꯖꯅ ꯔꯤꯁꯔꯆ ꯇꯧꯕ ꯂꯣꯁ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯅꯥꯏ ꯑꯃ ꯃꯨꯠꯈꯤꯕꯁꯦ ꯀꯃꯥꯏꯅ ꯃꯨꯠꯈꯤꯒꯦ ꯍꯥꯏꯕꯁꯤꯗ ꯔꯤꯁꯔꯆ ꯇꯧꯕ ꯆꯍꯤ 31 ꯁꯨꯞꯅ ꯔꯤꯁꯔꯆ ꯇꯧꯕ ꯍꯤꯁꯇꯔꯤꯌꯟ ꯑꯐꯥꯎꯕ ꯑꯃ ꯂꯩ ꯑꯥꯔꯅꯣꯟ ꯇꯣꯏꯟꯕꯤ ꯑꯅ ꯃꯥꯒꯤ ꯆꯦꯂꯦꯟꯖ ꯑꯦꯟड ꯔꯦꯁꯄꯣꯟꯁ ꯊꯤꯑꯣꯔꯤ ꯑꯅ ꯃꯥꯒꯤ ꯊꯤꯑꯣꯔꯤ ꯑꯃꯈꯛ ꯂꯩ ꯃꯗꯨꯗꯣ ꯀꯩ ꯀꯧꯏ ꯗ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯅ ꯚꯣꯂꯨꯝ 23ꯗ ꯊꯥꯔꯕ ꯂꯥꯏꯔꯤꯛ 12 ꯏꯔꯝꯃꯤ
mase revolutionary amasung social activist mayamna moigi bible ne lawi dictionary ne law lai ni hari basida ida kai haram ge the challenge and response theory is the mayamna challenge sum tok salakpa challenge sum tor pa habidi huzik atopa refugee kangbu sing adigi mapan dagi changakpa kangbu sing maduduna ekhoi gi han laijaram basing je yosan ge torpa kaubru da maming ama thongjalakpa thangjing maming ama thongjal impal airport british airport se maming ama thongjal even langol jibuk da maming ama thongjalakpa masi jibuk ta yeng na leiba ngamaba adugumba masa singse mapari mamom singse ngasi khunai sta pik thalaga leiba madugi response ama karamba response challenge tawri budugi befitting oiba chana makri response ama pidaba response pigena tholakpa mioi singduna NSA palaga akhoi gi magi pharaga jail la thamakpa sik hoji arambai gi miteli pulgi adigi tongan ba village volunteer gi mayam phagat lisingche aduga noina naraiba ningbasu yaroi haiba aduga moina ningmodana haiduna lusingba singase ningmodana ju ningdaba aduga manipur imaje thoinam ki yonthoga history yolaga saba mama laibak yolaga saba marai bak ningba haiba patriotism nationalism haibs the thika toksan ba mioi khujok am thokleba hariba khujok se automatic sathi moide contaminated yam sathi na launagan ba dugum laina ma virus am oireba masigwa virus sina akoi khunai se maham tarakpa mangakpa se masida Naoriya Phullo se masi Naoriya Phullo si Baigasandra Maharaj ki oja HEEYAI lema ngasai ma si Baigasandra Maharaj ki matamda ngasai gi machin manau hum yai ma harisina mahinau khongnem bidal leibani ma si aduga ngasai gi mangan harisina thamoi bandal man lei aduga magi atonba kawi atonba masimanaugi atonba su kawi masina kawada mukna gi jatra phawani aduga mangan hairi se masi ningthaugi phamnai ba chawbam oirame adagi mu yai ma hairi si su masi ma ju phamnai bo oi hariba sigi marakta yai ma habadi mangan kawwa je masi sina okhoi herando ko bom poe herando sina mukana poi khodu ko bom poe khodu sina khodu jigi machimanau mayamba chawbu ko bom le chawbu se kaino haibada Sorjit Maharaj matamgi magi khoi kaino ne magi khoi phamnai ba mane lanmi mane ba aduna Sorjit ka Marjit ka machimanau nina asagi Manipur se nithau phambal amomo oina ji haibagi matang juda Marjit na Sorjit ki matakta lan torpa 18-19 gi khoi sahi teret khundakpa sahi 7 years devastation gi matam juda Sorjit na chen bada lan chen bada kasar chen gi baneba hojiki kana se chawba hairi se chawbu sina chela kanda chawbu na macha se masigi laisram thambau ko ba nupi am lauraga ngasai laisam khul haise laisam khun je kaino haibada kasar gi laisam khun haise kaino habda laisram sagai sina kharena khukan pangan ba paisa yamna pai ba aduga angam athau phamnai ba digi machin tongba yam leiba maram aduna khul ji gi maming laisam khul lang kawne laisam kum mayai leikai awang leikai makha leikai na ahum dong kai doe asigi laisam khun ji deida magi hujiki kaino se chawbu se masi khundaraga leiba marjit chawjit na lanchen ba da yaugi ba adugi se lanchen lag leiba usik chawbu se masi sina laisam thambau se lorga masa tara poi masa tara ji gi manunda nipan subane ba phundrei aduga Naoriya Phullo harisi aduna akoina laidi kaino habda Naoriya Phullo se kasar masa na timni kasar masa weresu Manipur igi asengba iseng dunemni asigi iseng se akoina loksil mabu irat pa haibase ngasai gi anam maha suraba challenge and response theory da intellectual challenge kai no haibda like shuda masi tamgudam Manipur University syllabus da hapai je kain welcoming oiba du motamane masi kai no haibda intellectual lan je oja ju sokna gadamni likso thawju sik sokna gadabani khong kap phabasu sam kakpasu sokna gadabani mana sam kai do adu da mama lai bang nungsibagi wakal ga loina sam do kakadabani sak charabasu kai dawi mama lai bang nungsibagi wakal na injang na pi yolosu mama lai bang nungsibagi wakal se sungtha thadok trabadi adu di kai dore haba matam da mama lai bang kan ngamni da mama lai bang nungsibadi kanano mama lai bang nungsiba ko bo phan chong thoga khoi hogdong ung chong leigadra leiro mama lai bang nungsiba sidi krai da culture nungsigadaba mama lai bang nungsibadi kai do ba dress se lakpa matam ai seli dress se miram gira isha gira yengda ai chari sinjak se miram gira isha gira aina khoigi salli bali set se miram gira iram gira adigi aina ngasai gi ngangi ba lol se miram gira iram gira miram gi mi thengna bada mitilon nataba nganguna yaina for communication I pau phongna na bagi tamta aduga miram iram gi ai mari manga je pun badabu english nganga kai do duino hindi nganga kai do duino hindi gi mafam leite Hindi gi ngang ba mi ma da communicate tong na bagi dam ta hindi du ngango hayu ma lon mayam khangu yai ta bu mafam matam cha na season na mafam matam cha da na magi thang khoi gi hai khok pa AK47 sin na biar we ba
ꯑꯗꯨ ꯊꯥꯡ ꯈꯣꯛꯀꯦ ꯍꯩ ꯈꯣꯛꯀꯦꯗꯤ ꯍꯩꯖꯔꯥꯡ ꯁꯤꯟꯅꯒꯗꯧꯅꯦꯕ ꯑꯗꯨꯒꯤ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯁꯤꯖꯤꯟꯅꯕꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯁꯤꯗ ꯇꯧꯗꯦꯕ ꯑꯗꯨꯗꯨꯅ ꯀꯩꯗꯧꯔꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯀꯧꯕ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯇꯦ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯁꯦ ꯆꯪꯉꯒ ꯇꯨꯝꯕꯗ ꯆꯥꯕꯗ ꯁꯦꯠꯄꯗ ꯉꯥꯡꯕꯗ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯊꯕꯛꯁꯤꯗ ꯆꯪꯉꯒ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯁꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯗ ꯌꯥꯎꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯗꯧꯔꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ M.K. ꯒꯥꯟꯙꯤꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯔꯥꯁꯇ꯭ꯔꯄꯤꯇꯥꯁꯤꯅ ꯀꯔꯤ ꯍꯥꯏꯔꯝꯒꯦꯗ a nation's culture resides in the hearts and the soul of the people ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯅꯦꯁꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯑꯥꯠꯃꯥꯗ ꯃꯥꯒꯤ ꯀꯜꯆꯔꯁꯤ ꯆꯪꯗꯅ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯝꯃꯤ so heartless and soulless people has no culture ꯃꯊꯃꯣꯏ ꯄꯥꯟꯗꯕ ꯑꯗꯨꯒꯨꯝꯕ ꯑꯥꯠꯃꯥ ꯌꯥꯎꯗ꯭ꯔꯕ ꯁꯤꯔꯕ ꯍꯤꯡꯅ ꯑꯁꯤꯕ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯜꯆꯔ ꯂꯩꯇꯦ ꯅꯥꯠ ꯂꯩꯇꯦ ꯅꯥꯠ ꯅꯥꯏꯔꯣꯏ ꯅꯥꯠ ꯅꯥꯏꯗꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯅꯨꯄꯤꯅ ꯌꯨ ꯊꯛꯑꯦ ꯍꯧꯖꯤꯛꯇ ꯀꯣꯐꯤ ꯀꯜꯆꯔ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯐꯤꯗꯤ ꯌꯣꯟꯗꯦ ꯕ꯭ꯔꯝ ꯕꯤꯌꯔ ꯍꯨꯏꯁꯀꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯗꯨꯒꯨꯝꯕ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯊꯩ ꯆꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯅꯥꯅꯣ ꯑꯩꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯅ ꯑꯩꯒꯤ ꯁꯛꯇꯝꯁꯤꯅ ꯑꯩꯒꯤ ꯏꯁꯤꯅ ꯑꯩ ꯃꯩꯇꯩꯅꯦꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯒꯗꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯃꯥꯟꯅꯕ ꯀꯣꯔꯤꯌꯥ ꯃꯆꯥ ꯌꯥꯝ ꯂꯩꯅꯦ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯃꯥꯟꯅꯕ ꯕꯔꯃꯤꯁ ꯃꯆꯥ ꯌꯥꯝ ꯂꯩꯅꯦ ꯆꯥꯏꯅꯤꯁ ꯃꯆꯥ ꯖꯄꯅꯤꯁ ꯃꯆꯥ ꯌꯥꯝ ꯂꯩ ꯑꯗꯨꯗꯣ ꯑꯩꯒꯤ ꯏꯟꯆꯦꯁꯦ ꯀꯔꯤꯅ ꯇꯥꯛꯇꯣꯏꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯇꯧꯊꯣꯔꯛꯄ ꯂꯤꯆꯠꯅ ꯇꯥꯛꯀꯗꯣꯏꯅꯤꯅꯦ ꯑꯩꯒꯤ ꯂꯤꯆꯠꯇꯤ ꯀꯅꯥ ꯏꯄꯥ ꯏꯄꯨꯅ ꯊꯅꯝꯃꯤ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯑꯗꯣ ꯊꯛꯁꯤ ꯈꯥꯁꯤ ꯌꯨꯝꯕꯥꯂꯣꯟ ꯌꯨꯝꯁꯥꯔꯣꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯃꯈꯜꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯁꯤꯕꯨ ꯂꯥꯠꯆꯔꯒ ꯂꯥꯏꯅꯤꯡꯂꯣꯟ ꯃꯌꯥꯝꯁꯦ ꯂꯥꯠꯆꯔꯒ ꯑꯩꯁꯦ ꯅꯪꯁꯦ ꯃꯩꯇꯩ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯦ 아이덴티ꯐꯥꯏ ꯇꯧꯒꯗꯕ ꯃꯁꯛ ꯇꯥꯛꯀꯗꯕ ꯄꯣꯠꯁꯦ ꯃꯁꯤꯒꯤ ꯃꯁꯛ ꯇꯥꯛꯄ ꯉꯝꯃꯒ ꯃꯁꯛ ꯇꯥꯛꯄꯁꯦ ꯈꯪꯅ ꯆꯠꯂꯒ ꯃꯗꯨꯗ ꯀꯩꯗꯧꯔꯦ ꯊꯧꯅꯥ ꯑꯃ ꯐꯨꯗꯣꯔꯛꯀꯅꯦꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯨꯔꯗꯤ ꯀꯔꯤ ꯊꯧꯅꯥꯅꯣ ꯑꯩꯉꯣꯟꯗ ꯐꯨꯗꯣꯛꯀꯗꯣꯏꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤꯗꯣ ꯊꯤꯔꯀꯥꯟꯗ ꯑꯗꯨꯗꯅꯤ ꯊꯧꯅꯥ ꯀꯔꯦꯖ ꯕ꯭ꯔꯦꯚꯔꯤ ꯑꯁꯦ ꯑꯗꯨꯗ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯗꯒꯤ ꯀꯔꯤ ꯃꯅꯤꯡ ꯌꯦꯅꯤꯡ ꯍꯨꯜꯂꯛꯀꯅꯤ ꯅꯦꯁꯅꯦꯂꯤꯖꯝ ꯑꯦꯟड ꯄꯦꯇ꯭ꯔꯣꯏꯇꯤꯖꯝ ꯍꯥꯏꯗꯤ ꯃꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯋꯥꯏ ꯐꯥꯎꯕꯗ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯦ ꯂꯥꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯃꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯕꯂꯤꯗꯥꯟ ꯀꯠꯀꯗꯕ ꯃꯤꯁꯦ ꯇꯥꯡꯉꯦ ꯍꯧꯖꯤꯛ ꯀꯜꯂꯤꯕ ꯈꯔꯁꯤꯗꯤ ꯀꯩꯗꯧꯒꯦꯕ ꯍꯥꯏꯕ ꯃꯇꯝꯗ ꯕꯣꯝ ꯊꯣꯛ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯈꯠꯄꯣꯏ ꯀꯔꯤꯋꯣꯏ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯤꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗ ꯁꯤꯔꯕ꯭ꯔꯥ ꯁꯤꯅꯤ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯦꯝꯅ ꯁꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯃꯈꯣꯏ ꯍꯨꯝꯐꯨꯒꯤ ꯃꯅꯨꯡꯁꯤꯗ MLA ꯍꯨꯝꯐꯨꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯎꯅ ꯊꯧꯅꯥ ꯐꯕ ꯑꯗꯨꯗꯤ ꯊꯣꯛꯂꯛꯇꯦ ꯀꯩꯗꯧꯏ ꯍꯥꯏꯕꯗ ꯑꯃꯗ ꯑꯃꯨꯛ ꯉꯥꯡ ꯑꯃꯨꯛ ꯉꯥꯡ ꯉꯔꯥꯡ ꯉꯥꯡꯈꯤꯕꯒ ꯍꯧꯖꯤꯛ ꯉꯥꯡꯕꯒ ꯍꯌꯦꯡ ꯉꯥꯡꯕꯒ ꯁꯝꯅꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯆꯣꯏꯔꯣꯟ ꯉꯥꯛꯇ ꯉꯥꯡꯉꯒ ꯃꯗꯨꯁꯨ ꯀꯩꯗꯧꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨꯅ ꯐꯤꯔꯥꯟ ꯄꯥꯏꯔꯒ ꯃꯗꯒꯤ ꯖꯣꯏ ꯖꯣꯏ ꯖꯤꯟꯗꯥꯕꯥꯗ ꯖꯤꯟꯗꯥꯕꯥꯗ ꯑꯅ ꯂꯥꯎꯔꯒ ꯆꯠꯂꯤ ꯀꯔꯤꯒꯤ ꯃꯌꯥꯏꯅ ꯄꯩꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯄꯩꯁꯥ ꯅꯤꯡꯉꯦ ꯂꯨꯄꯥ ꯅꯤꯡꯉꯦ ꯂꯩꯕꯥꯛ ꯅꯤꯡꯗ꯭ꯔꯦ ꯄꯩꯁꯥ ꯅꯤꯡꯕ ꯂꯨꯄꯥ ꯅꯤꯡꯕꯁꯤꯡ ꯑꯁꯦ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯂꯥꯏꯔꯦꯟ ꯃꯇꯨꯡ ꯉꯥꯏꯌꯟꯕ ꯍꯥꯏꯅ ꯏꯟꯅꯗꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯥꯔꯅꯣꯟ ꯇꯣꯌꯦꯟꯕꯤꯅ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯁꯣꯁꯥꯏꯇꯤ ꯑꯗꯣ ꯀꯩꯗꯧꯏ PI and GI ꯊꯤꯑꯣꯔꯤ ꯀꯧꯏ PI ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯦꯁ GI ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯖꯦꯅꯔꯦꯜ ꯏꯟꯇꯔꯦꯁ is greater than PI ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯦꯁꯇꯒꯤ ꯆꯥꯎꯔꯒꯗꯤ the nation or the community will be developing ꯆꯥꯎꯈꯠꯂꯛꯈꯤꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯖꯦꯅꯔꯦꯜ ꯏꯟꯇꯔꯦꯁ ꯑꯦꯟ ꯗ PI ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯦꯁ ꯑꯅꯤꯁꯤꯅ 이quivalent ꯑꯣꯏꯔꯕ ꯃꯥꯟꯅꯔꯕ ꯁꯣꯁꯥꯏꯇꯤ ꯑꯗꯣ ꯃꯥꯡꯅ ꯑꯗꯨꯝ ꯆꯠꯂꯣꯏ ꯇꯨꯡꯂꯣꯝꯗꯁꯨ ꯍꯟꯗꯣꯔꯣꯏ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯑꯣꯏꯅ ꯂꯩꯅꯤ ꯑꯗꯨꯒ ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯦꯁ ꯑꯩ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯅ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁ GI ꯍꯥꯏꯕꯗꯤ ꯖꯦꯅꯔꯦꯜ ꯏꯟꯇꯔꯦꯁꯇꯒꯤ ꯆꯥꯎꯈꯠꯂꯛꯑꯕ ꯗꯦꯠ ꯏꯁ PI is greater than GI ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯗꯣ ꯃꯨꯠꯂꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ PI ꯁꯤꯅ ꯍꯧꯖꯤꯛꯇꯤ ꯍꯦꯜꯂꯦꯁꯦ PI ꯁꯦ ꯃꯈꯣꯡ ꯄꯥꯜꯂꯒ ꯆꯠꯂꯦ ꯂꯨꯄꯥ 10ꯗ 5ꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃ ꯇꯧꯁꯤ ꯍꯥꯏꯕꯗꯤ ꯀꯅꯥꯝ ꯊꯣꯛꯂꯣꯏ ꯑꯗꯨꯒ ꯅꯞꯁꯥꯒꯤ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯀꯤ ꯑꯗꯨꯒꯨꯝꯕ ꯎꯐꯨꯟ ꯀꯥꯔꯕ ꯆꯦꯡꯗꯣ KG ꯑꯃ ꯌꯦꯟꯅꯤ ꯍꯥꯏꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯥꯏꯗꯤ ꯁꯤꯗꯒꯤ ꯍꯇꯥꯁꯤꯗꯒꯤ ꯆꯦꯀꯣꯟꯐꯥꯎ ꯊꯨꯡꯅꯤ ꯄꯔꯦꯡ ꯂꯦꯞꯀꯅꯤ ꯀ꯭ꯌꯨꯗ ꯃꯔꯝ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯦꯁꯅ ꯍꯦꯟꯃꯟꯈ꯭ꯔꯦ ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯦꯁ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯦꯁꯅ ꯍꯦꯟꯃꯟꯈ꯭ꯔꯦ 99% ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯦꯁꯇ ꯆꯠꯂꯕ꯭ꯔꯥꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯩꯗꯧꯏ ꯑꯥꯔꯅꯣꯟ ꯇꯣꯌꯦꯕꯤꯅ ꯍꯥꯏ ꯗ civilization or the community will be lost soon yam thuna mullani haiba adugi mutkadawse aikhoisu ojasu loinamaksi mutkani mullaga musaredana kanam tholaktragati leibak ningba haibase aisu mangai thoba ngamde kananom su mangai thoba ngamde akoi punam khaunaraga leader haibado lusingba haibado kanano civil society leaders thokpiro aduduna phajana command tawro haisu civil society organizations su CSO hairaga ayamba loinamang nataba adugumba CSO kharadi kaidogeda civil society organization haidabida C means contractor society organization all over kainom tawre
मरम अदुना कइदौरे हाबदा मंत्री गिदा एमएलए गिदा अंगम मथौ गिदा कोई थिका तौरगा मचा मसु इमुंग मनुंग थबक हामना कोई नोम नोमगा इरांग नेमधगिबा अदुंबगी मसक अमा तौरब्रा हाइबसे प्रजा मयामना चिंगना येंगको मतंग असिदैदा नावरिया फुलो निंगो खुद खुलाई पाइद्रगसु लंबी सोरक थोक्त्रगसु नावरिया फुलो निंगगा लास्ट रिसोर्ट होइना अरोइबा खोंगफम होइना अमुक्तंग लेबाक असि कनब्रे येंगसी नावरिया फुलो जे फजना नैनबदा याम कुइनसु चंगोय अखोय करिगुंबा असेंग मितै ई ओइरम तारगदी अदुदो फजना नैनबिरो अदुदुगा नैनरब मतुंगदा मसादो नावरिया फुलो की महामंत्र अदुना सामथोगा इरुजा थोगा थोलकपा मतमदा ममा लेबाक निंगबगी मनम खर नंब्रे येंगसी हाइबो वाफमसे नोटिस विंडो की साइड की थमजरी थागतचरी ओजा यामना मरिक चुंबा वरोल थंबिरी कक्निंगा याउदबा मतम सिदा चाप चाना थोइबा ngaktane khoi ge oja sanatomana thambiri bese loisilakpada ai oja bobol da laksege oja bobol nakalam rom da hoji khoi ge oja na thambiri ba khoi ge PIGI personal interest GI interest kaise akoi irol iye inat akoi ge lining kan ge haita akoi se any area khodi mukta kan basidi kan da bagi mami sidi yam chauna leire ko ja kan da bagi mami hadi line influence ta ba cha ba chak chai ai thak su mangai re ja coffee culture haraga ngarang na han da su thokri du ni wa thok ama coffee culture haraga coffee di yon da ba coffee du gi marum da kai no ma yon ba masi yon ba se kasai PIGI si su akoi hadi thamami ba ahli bungona thamami ba sigi liklam da khoi चटपति लायरदना नोंग नोंगमगी हाइबे तोंगान तोंगान बा इन्फ्लुएंशियल पुरा लाइरगा चसलैने बौजा गसाई इवन अखोय स्ट्रीट फूड त येंगसेबा अखोय हजिक सिंजु जानिंग बद थीबा याम वायबा मोमो चाउमीन चिकन नो कन जानिंग बदी याम लायबा थीबा मणिपुर की अखोय की इंडिजिनियस की ओइबसे तसेंग खुदक त कैनोम जानिंग बदा आइदी फंगद्रे हारिबा मा पाकनम सिंजु करी करा कोई फंगदे हाबदी यारोय कंपेयर हौजी कंपेयर तौनबा मतमदा कोई फूड स्टॉल दसु त येंगसे वजा अखोय तोंगान तोंगान बा कोरियन की चाइदी अंगांग जु मंगाइरे कोरियन रेमेन अदु सी फूड अवोन बने बा कोइसे हाइदी अवोन बसी की मतुंगिना कोई चत्तबसु यादबा अमुकसु यावदबसु यादबा अदुमा पु तंगाई फदना मीगी अवोन बसीदा याम हेंजन न चसलु बसिना मरम मोइरगा अखोई त कदाइ बे योंगना काइरक कदगे अदे अखोई मसिदि येंग दोइसी अखोई इकोनॉमिकली सोशली सिमजु येंग दबसु याद सिगी मतंगदा लेंगा किसु अचौबा मखोई लवम थोप रेस्पोंसिबिलिटी यामना तंगाइ फदना लवम थुएना थमनिंगे हाबदि थबक फंगदबना यामसलकपनिना पोटसे सिटना बहोनरकपदा कोई इंडिजिनियस फूड कसिदी अखोई योंदे हाबदंते योली पोटसिट तुना ngसागी पर्सनल इंटरेस्ट हाबदो जाना अदुदने बा मयामना फोकस तौरइसे ओजा करी कमाइन थंबिनिंगे प्रेजेंट कॉन्टेक्स्ट याम फजरे लोशलपगी वांग सी याम फजरे हाब तारे को ओजा सनातुमगी PIGI को मिते रोंदा हलमन जिंगनासु अदुम लनाई खुनाई अदो लनाई बदि खुनाई की कनो बैलेंस सी कराइदा तबुदुइ नो हाबने अनिमक लैतबदि यादे तबुददि खुनाई हाबे पोसक्सिदा लाकाने खुनाई की साखोट पापुनबि कनो दु हेलकदुइनि को मसी यामना खंगना सतनाबा लनाई सिना कनो खुनाई सिना कनो आइजी ऑलमोस्ट लाइनिंगन की कनो पदिंग कनो सिदा याम लोइबि यावरे को लाइक सी आइदि पुया ओइना बुदुम हाइनिंगे लाइनिंगन की जासेंगवा अयाम मागी लाई अखोय ngasi मिरोन ददि लाइनिंगन की इरमी मैम से पुया पुया है कैटेगोरी कैटेगोराइज तौर कांदा मधुने खल्लग लौनिंगे अदुगा पेंडोरा की बॉक्स सांगथोपगुमनी लास्ट को सनातोमना मधु याम डिस्क्राइब तौबिग्रे लास्ट होपना आसाम खक थोला कांदा को होप सि लेत्रगदी कनुनी साइगी कनो मैम दो एंजिन मैम फतब कनो मैम अखोगी स्पिरिट मैम दो पेंडोरा बॉक्स सांगथोबदगी वारिनीदना लास्ट कमाई कनगदगी हारे कांदा एंजिन चाहे होप हाइबदु थोला कांदा आसाम खक अखोइदा लेत्रगदी अखोई ngasi अखोई कनो यादिदना को सोइरे हिरम कुदि मुक्ता इंपैक्ट मैम अखोगी लाइनिंग की मतमदुदा साफु काम अखोई थेनगिबदु अखोई निंजंगे इवन 1934 की एपिन 16 की वाथोक अखोइदा लैनी मदुदिदा पंडित मतमदुगी पंडित न निंथौगी मथकता ऑर्डर तौरगा निंथौ मसामता निंथेम अमता उमंग लाइकोन संगदी दंदी पीगने सी अदुमुगी कनो यौग्रबनेबा इनिंथौगी मथकता पंडितना
wayin bangam khalaki bagi kayam sapu no ba irize April 16 1934 thoki ba event ne ba sigi adugi marak tu ne ba lainingan na phugala kanda ngasai gi haido Greater Bengal amagi pura mangam ka purvachan state ama irabo na ngakhiba adugi samanabada ngasai gi whole Greater Bengal gi mangam ka mangkhibado madu thingbanu laining apokpodo adu akoi laining han ni haibani da aduna hawjiksi hariba pendora gi box sangtokpada hope na akoi gi asa pibado adugi only hope se akoi laining han ni haibani ain thamjani ngi de aduna laining han sina hope oina akoina woirakanda akoi gi oiba revivalism adagi akoi gi kano leiba mayam ji hingkat ba chanalon chat wangang sangang thaksi ka si ngasi Japan China ko mayek leijaba khunai ama oina haurakhiba akoi gi struggle mayam ama Japan gi wari akoina tamkan da ko aduga even China gi kano mayam si akoi gi mioi gi civilization gi struggle gi kano ni ko parani akoi ju adugi contemporary oina lakhiba South Asia gi civilization amagi kano leijaba adugi mayam dugi paring du lakhiba du ni ngasi aikoina senbidраsu nehelpirasu tawrasu sports ki world da aikoina dominate tawraiba kainom taw thorakpada akoi jawai sabada khangde dance kai da phawriba UNESCO kano la iba platform changa iba mayam se akoi si namthabi ba phana oiraga su ngasi ngarang semkalakpa khunai amana sigumba contribution je piba ngamoyeba natra aduna chang chito ipa ipugi oiba jin mayam do lokna leirakpa mayam do amu tanja phangkana saphongla kanda malem gi thaka thogla ijineba akoi se adugi kano paring mayam do madu nammaga thamma mayam du neba lainingana phu akoi gi phongdo kanda mayam da hinga kanda Japanese natraga Chinese identity gi aduga saman madagi hena aduga identity leijaba mayek leijaba iron leijaba ko adugi iron yek tu saksagi haibagi aina nunga haijaba kanom khakko kara detail oina aina drama artist nga yawaga di swai ga BT ge ni sanaba dona sanaba yabu jane SANATOMBA ko hani bungo aina sum kano tawjaba nati saigi amasu ni jang asi adum akoi han yamba sawba no wari libi le taja sai ming thon bagi haigi badu 사이 한다 하이비보다 꼭 딱이나 콩곤 콩비기 구진 바오버지다 거기 이런 같다네 봐. 삼덕이 하오로 비숨덕이 하오로 밑덕이 하오로 내 가자이덕이 띵덕이 아도다 아주 로이벅시 루투원덕이나 로이벅 튀는 마얌지 거기 이런 같다네 봐. 뿔랍도 분절내가 마빠니 로름 톤 버지고 가자이벅 좀 되는 와입니다. 로이벅 학장이 가얏 마얌지 이사기 이론다 로이 레이저가 이사기 이론도 로이 레이버면 아주 분설래가 미기 마루온 남다 아기 아까는 프레임다 사디 프레임고 나이드나 아기 시톤 버지부 시국 또 해도 버지부 까리 레이게 시니어바 라이닝 한나 탐미 깍바 야로이더 유니버설 트루트 레이도 아두기 와풍 같더니 아두나 마탐주 팡고이 마탐주 거의 마탕 짜나 또이나 나이너비 단자 라홍닝이 라이닝나 탐미메 부야징고 거의 윰라이 라이온 용 로이수버네 아스펙 마얌제 아기 아폭바 마푸기 뚱너팜 1931 사이즈다 퐁어버니고 아기 싱타 사이타론 tamamni hauna bung amasung lana bung tamamni ko then thain noingin tamamni adegi akano magi akade maitai hobum wari ga si wari wina phajana 1934 gi swaida adum thambiramabani horak pamsung hobum ga ji akoi gi kano mayam yamna phajaba haiba tare pa phajai haijari ba aije khanbada loiba ngam da yam yawi ko ala lainingan gi kano ja aidi pa ba loire khangi ai swai haijaba ngam ngamdu ngamdong mapoki di maset kharadi khangjaba sida 하이저버니 고 아이나 파우저리제 아두나 아이기 와링가나 락고 아이기 와링지기 임팩고 1900 사이즈다 로셜리바 한시 레레 시기 폿 마얌시기 마락다 이로이보다 아이나 탐전이 문제 라이닝 한기 홀 마기 마사누파 거기 아니 붕어 라이키드라고 무슨나기 마기 라이럽다기 테나자버니 라이닝 하나 탐모 파탑더라니 빵제 시가당 좀네 마시든 아가 satpada부 가도기 거기 쿠나이지미 카 타가도이노 하이브니다 마시가다나 라이닝 한 마시기 폼라지 거기 분시기 피다 거기 파탑 tarani pan na thamam bagi kanu se kadam na haibada ahan ya thang ngakani ko sigi sida achawba philosophy ma laigrabani adi isa masak khangani ko adagi ahum subada asengba chinjak sagani asengba phijet setkani irol longani
yek thigani mahai tangani sauthok pharoi asum pathap ngakani isana isabu layengani thauram khudingda tattaba inam utkani ngasai kitang panbigire ko adagi khubam saupharoi 30 ni ko extravagant gaido aduni ko khubam saupharoi gaije lan tangani wari tasin bagi matik polam su utnaba honagani ko ima masak khangani ipa masak khangani hawam sakpham arepa masak khangani laigi lambi tangani haiba tarani panji yi principle jibu ngai ba khunai amada ko malem gi achawa mighty power amana kana mut pangang budamate still akoi we have our akoi gi adugi mayam da koi leijari dana ngasi malem da leiba civilization mayam akoi respect tawi adubu kanamtagi makhada akoi ji leina khanjadaba miro namadi akoi da weba SANATOMBA isa si da dum phaweba friendly relations or kana peace and harmony ki kanu da leiba ko namthaba namhatpa adagi kanu to ba haibase masidi akoi sumya yaroi haibase sigi mating leiba khunai amaneba adugi kanu to hojiki sana khona bajagoi isai any field akoi phongdoktana leidina matang matang gi adum akoi phongdorakaneba adu kanamatana no power can ko akoi gi bant say eradicate or subdue or dehumanize tauri khara tauri ko we will have our time adu fazana lake hai taragadi LAININGHAN gi paring je mase amtang mayam da punna satminaba ama changi khangminaba changi hena sauthon ba changi aduna saname ki trust akoi akanogi trust ko leibiriba akanogi LAININGHAN gi si khare hena mayam yauksan biraga support tawraga scholar adagi leiriba mayam intellectual input pirakanda LAININGHAN gi posidi lairik uina leijabani lairik tugi wahai amamangi wahan thokna achauba gasai aina khaijagiba akha asin athungi kano sida asin basida kari kari gi sin gre kari kha garge haibasi achauba philosophy ama leibase masi mayam tang khangminaji aduga tungi oiba lakadoriba generation sida amang bathagi kano leijaba ko adugumba magi oiba kano leijaba posak amani mating leba khunai maitai khunai ni haibato amadu oiminasi haibasi yaroiba paujin pijage थागतरी यम नुंगाइजै ngasiगी yamna maruiba bogachariba topic sida khoigi oja homna isa isa gi ba warol ke ama thambiduna mapung phan bi bidamta hanna hanna new tv mai kai dagi thagat ba phongdok chari aduga aigi mai kai dagi thamjaning bana mu aikhoina sigumba topic ama hek pukhatlaga naina basida khoisu sum yengjabase chakholappagi matung ina ole akhoina bidi chakhotpade su khoi yaudaba yadeba adubu isagi haurapham di kau phade habane ba khoina haijari se masida dum khoina thengna base noi sheliba na phido kai deino kan karem na ba si chakhotpane khoi yaudaba yadeba si yaugani ba adu pukhaliba topic sida haidi he khoina comment ga pibada sumaina khoigi haurapham gi matang ji he thiraga wari sanaruba matam sida munna khangdaba haigadra kariem ka thaina ba haidi chakhotpagi thaina gi da leiragadi na khoi adumak leirodana ka ja SANATOMBA tawbani sigumba se habidi pukhaliba topic si aikhoigi chap chana tongan tongan ba chakhot khraba aikhoigi country sing se masagi chap chaba dharma lining laishon marol mayek even Miss Universe the English ngang da di yate have laite masagi marol ngandro masida ojana sahaba khoigi maphamgi matamgi matung ina akhoi kanada kari karamba matamda kari phije set kari karamba kaino da kari chagani habasi khoi mapham matam naina khangbaduneba sumaina khoi chakhot pasu matung ina khoi awon bai si lakpane na masigi matung ina su khoi chattaba yade dumakbu khoi na nongmagi akhoina khajik nandharamba khajik jitharambaduna ngasi jitharamba mayamduna lisang sitna chahi kaya aikhoina jitharamba nandharambaduna ngasi manipurda thoiba tongan ba khoigi issue mayam ama thokpasina maram oirkana ngasi di haukiba lising aniga kunga humdoigi megi tang ahumdagi thoiba thodok sigi mari sisu akhoi ngasi akhoina section haudaba aikhoigi irol iek aikhoigi chanabi khoigi dharma karma khoigi adum lon da su akhoi isamu loyan ne khoina ngangi se pung baro dum hairi pung 10 gani thoi haide baza
ꯑꯩꯈꯣꯏꯁꯦ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯁꯦꯝꯗꯣꯛꯄꯤꯅꯕ ꯑꯗꯨꯒ ꯂꯥꯛꯏꯕ ꯑꯉꯥꯡ ꯅꯍꯥꯁꯤꯡ ꯍꯧꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯉꯁꯥꯏ ꯄꯟꯕꯤꯕ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯈꯨꯟꯅꯥꯏ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯂꯩꯇꯕ ꯌꯥꯔꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯗ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯒ ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯀꯗꯕ ꯅꯠꯇꯦꯕ ꯏꯄꯥ ꯏꯄꯨꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯊꯝꯕꯤꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯅ ꯏꯕ ꯂꯥꯏꯔꯤꯛꯇꯤ ꯃꯌꯥꯝ ꯑꯃ ꯄꯥꯏꯌꯦꯕ ꯑꯣꯖꯥ ꯂꯩꯔꯒ ꯄꯥꯗ꯭ꯔꯣ